ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯒꯥꯏꯋꯥ ꯀꯟꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯜꯄꯅꯥ ꯅꯣꯡꯊꯣꯡꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯆꯥꯄꯣꯠ ꯑꯗꯨ ꯌꯦꯜꯂꯤ꯫ ꯑꯆꯥꯄꯣꯠ ꯁꯦꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯨꯔꯅꯤꯃꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, "ꯇꯣꯝꯕꯤ, ꯑꯆꯥꯄꯣꯠꯇꯣ ꯈꯤꯇ ꯌꯣꯝꯕꯤꯔꯛꯑꯣ꯫ ꯃꯣꯏꯒꯤ ꯀꯩꯅꯥꯒꯁꯦ ꯍꯌꯦꯡ ꯐꯖꯅ ꯌꯦꯡꯂꯒꯦ꯫ ꯑꯩꯅꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦ, ꯆꯠꯂꯒꯦ." ꯇꯣꯝꯕꯤꯅ, "ꯏꯟꯗꯣꯝꯆꯥ, ꯑꯆꯥꯄꯣꯠꯁꯦ ꯌꯥꯝꯗ꯭ꯔꯤ, ꯄꯤꯕꯗ ꯀꯣꯟꯅꯗꯧ ꯃꯥꯟꯗ꯭ꯔꯦ, ꯃꯤ ꯁꯨꯅꯕ ꯌꯦꯟꯗ꯭ꯔꯤꯌꯦ." "ꯍꯩꯃꯥ, ꯑꯃ ꯑꯅꯤ ꯈꯛꯇꯪ ꯄꯤꯔꯛꯄꯕꯨ ꯀꯩꯗꯧꯕꯩ ꯀꯣꯟꯅꯔꯣꯏꯗꯣꯏꯅꯣ? ꯃꯥꯏ ꯀꯣꯟꯅꯅꯕ ꯁꯤꯟꯖꯅꯤ, ꯑꯩꯒꯤꯗꯨꯗꯤ ꯄꯤꯔꯛꯑꯣ." "ꯏꯟꯗꯣꯝꯆꯥꯒꯤ ꯁꯔꯨꯛꯇꯨꯕꯨ ꯑꯩꯕꯨ ꯄꯤꯔꯝꯃꯗꯥꯏꯅꯦ?" "ꯍꯣꯏꯅꯦ, ꯑꯩꯒꯤꯕꯨꯗꯤ ꯐꯪꯉꯦ, ꯑꯉꯥꯡꯒꯤ ꯑꯝꯇ ꯄꯨꯕꯤꯈꯤꯒꯦꯅ ꯇꯧꯕꯅꯤ, ꯀꯣꯛ ꯄꯤꯔꯛꯑꯣꯍꯦ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯈꯪꯗꯦ." ꯇꯣꯝꯕꯤꯁꯨ ꯉꯥꯡꯕꯗ ꯇꯟꯗꯨꯅ ꯑꯃ ꯂꯧꯗꯨꯅ ꯄꯤ꯫ "ꯀꯩꯅꯣ, ꯑꯅꯤꯔ ꯑꯍꯨꯝꯂ ꯄꯤꯔꯛꯑꯣ." "ꯂꯩꯇ꯭ꯔꯦ ꯏꯟꯗꯣꯝꯆꯥ, ꯅꯆꯥꯅꯨꯄꯤꯒꯤꯗ ꯍꯌꯦꯡ ꯄꯦꯟꯅ ꯆꯥꯔꯣ." ꯄꯨꯔꯅꯤꯃꯥꯗꯣ ꯁꯥꯎꯅꯤꯡ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯊꯕꯥꯒ ꯊꯦꯡꯅꯩ꯫ "ꯄꯨꯔꯅꯤꯃꯥ, ꯆꯠꯂꯒꯦ ꯍꯥꯏꯔꯣ?" "ꯆꯠꯂꯒꯦ ꯏꯆꯦ, ꯅꯃꯧꯒꯅꯤ ꯀꯣꯟꯅ ꯌꯦꯡꯉꯒꯦ, ꯑꯉꯥꯡ ꯃꯁꯥ ꯉꯝꯍꯧꯗꯦ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦ." "ꯑꯆꯥꯄꯣꯠ ꯆꯥꯔꯕꯣ?" "ꯆꯥꯔꯔꯣꯏꯒꯦ, ꯑꯉꯥꯡꯒꯤ ꯑꯃꯠꯇ ꯄꯨꯕꯤꯒꯦꯅ ꯆꯪꯉꯨꯕꯅꯤ, ꯑꯋꯥꯡꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯇꯣꯝꯕꯤꯗꯣ ꯑꯗꯨꯅ ꯄꯤꯅꯤꯡꯗꯅ ꯑꯃꯈꯛꯇꯤ ꯄꯤꯔꯛꯏ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯍꯩꯃꯟ ꯁꯤꯡꯃꯜꯂꯤ, ꯃꯌꯨꯝ ꯄꯥꯟꯕꯗ ꯄꯥꯛꯅ ꯆꯟꯅꯔꯣꯏ." "ꯏꯍꯦ, ꯑꯩ ꯄꯨꯊꯣꯔꯛꯀꯦ, ꯉꯥꯛꯇ ꯂꯩꯔꯝꯃꯨ." ꯊꯕꯥ ꯌꯨꯝꯗ ꯆꯪꯈꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯗꯅ, ꯃꯗꯨꯏ ꯑꯉꯥꯡ ꯃꯤꯉꯝꯕꯤꯗꯨꯅ ꯄꯤꯔꯣꯏꯗꯣꯏꯒꯤꯒ ꯇꯧꯔꯗꯅ, ꯃꯃꯥꯗ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯁꯛꯇꯥ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ." ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯃꯦꯂꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯖꯩ꯫ ꯊꯕꯛ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯏꯆꯨ ꯇꯥꯏ, ꯋꯥ ꯄꯥꯛꯅ ꯉꯥꯡꯒꯟꯗꯦ, ꯃꯁꯛꯇꯨ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯏꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯄꯤꯕꯥꯔꯦꯜ ꯃꯃꯥꯅ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ, "ꯏꯃꯥ, ꯅꯪꯒꯤ ꯌꯥꯍꯧꯁꯦ ꯅꯃꯧ ꯂꯥꯛꯑꯕꯅꯤꯅ ꯈꯔꯗꯤ ꯉꯟꯕ ꯌꯥꯔꯦꯍꯦ." "ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯕ ꯌꯥꯍꯧ ꯉꯜꯂꯒ? ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅꯅꯦ ꯇꯨꯝꯃꯗꯧꯅꯤ. ꯉꯟꯃꯜꯂꯕꯅꯤ ꯅꯍꯥꯟꯈꯩ ꯍꯧꯒꯠꯂꯤꯗꯣ. ꯊꯕꯛ ꯃꯌꯥꯝꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯥ ꯂꯥꯛꯏ ꯅꯠꯇ꯭ꯔో? ꯑꯩꯅ ꯇꯨꯝꯕꯗꯒꯅꯦ ꯌꯥꯝꯅ ꯄꯥꯅꯔꯛꯀꯅꯨꯀꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯡꯁꯤꯒꯦ ꯍꯥꯏꯅꯅꯦ ꯀꯣꯛ ꯊꯥꯗꯧ." "ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤꯕ. ꯂꯥꯛꯇ ꯉꯥꯏꯔꯤ, ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯣꯏꯅꯣ? ꯍꯌꯦꯡ ꯄꯨꯂꯞ ꯁꯤꯡꯃꯤꯟꯅꯔꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯑꯣ, ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ ꯃꯥꯅ ꯂꯧꯈ꯭ꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ. ꯑꯗꯨꯒꯅꯦ ꯁꯅꯥ ꯃꯆꯦꯠ ꯑꯝꯇꯁꯨ ꯌꯥꯎꯔꯛꯇꯦ. ꯑꯎꯟꯄꯣꯠꯅ ꯈꯤꯇꯪ. ꯑꯩꯅꯦ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ. ꯄꯩꯁꯥ ꯗꯃꯥꯗ ꯂꯧꯊꯣꯛꯈ꯭ꯔꯒ ꯀꯔꯤꯝꯇ ꯌꯥꯎꯔꯛꯇꯦ ꯍꯥꯏꯗꯅ." "ꯏꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ, ꯆꯠꯂꯣ. ꯅꯣꯏ ꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦ. ꯑꯎꯟꯄꯣꯠꯅ ꯃꯌꯥꯝ ꯄꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ?" ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯇꯟꯗꯨꯅ ꯄꯤꯕꯥꯔꯦꯜ ꯀꯣꯟꯊꯣꯡꯗ ꯊꯣꯛꯈꯤ꯫ ꯃꯦꯂꯩ ꯆꯥ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯆꯥ ꯊꯝꯃꯒꯦ ꯁꯤꯗ." ꯃꯦꯂꯩ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯊꯕꯥꯅ ꯈꯣꯟꯗꯤ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ, "ꯅꯅꯦꯝ ꯅꯀꯨꯗ ꯆꯥ ꯄꯤꯒꯦ ꯍꯥꯏꯔꯗꯤ ꯅꯀꯣꯛꯇꯨ ꯀꯨꯞꯇꯧꯕ. ꯅꯌꯨꯝꯗꯒꯤꯒ ꯑꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ? ꯅꯪꯕꯨ ꯆꯍꯤꯗꯤ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ." "ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ." "ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩꯗꯤꯅꯦ ꯋꯥꯁꯦ ꯗꯣꯡ ꯗꯣꯡ ꯈꯔ ꯉꯥꯡꯒꯜꯂꯤ. ꯁꯣꯏꯔꯗꯤꯅꯦ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯤ ꯑꯩꯗꯤ." ꯃꯦꯂꯩ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯝꯗ ꯆꯪꯈꯤ꯫ ꯄꯨꯔꯅꯤꯃꯥꯗꯨ ꯊꯕꯥ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ "ꯊꯕꯥ, ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ?" "ꯏꯆꯦ, ꯃꯧ ꯌꯦꯡꯒꯦꯅ ꯂꯥꯛꯏꯅꯤ. ꯉꯔꯥꯡꯗꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯉꯟꯇꯥꯅ ꯆꯠꯂꯕ." "ꯍꯩꯃꯥ, ꯊꯣꯏꯕꯨ ꯈꯔ ꯐꯍꯧꯔꯕ꯭ꯔꯣ?" "ꯐꯍꯧꯔꯦ, ꯃꯈꯣꯡ ꯍꯥꯝꯂꯤꯕꯅꯤ. ꯑꯩꯅꯗꯤꯅꯦ ꯍꯩꯅꯧ ꯑꯁꯪꯕꯗꯣ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨꯅ ꯍꯥꯏꯕ, ꯑꯗꯨꯗ ꯌꯥꯗꯕ." ꯊꯕꯥ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯧꯕꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ "ꯃꯧ, ꯅꯟꯗꯣꯝꯆꯥ ꯂꯥꯛꯏꯁꯦ, ꯆꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ." "ꯏꯆꯦ, ꯃꯧꯕꯨ ꯀꯝꯗꯧꯒꯦ?" "ꯈꯪꯗꯦꯗ ꯄꯨꯔꯅꯤꯃꯥ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯂꯥꯛꯄꯗ ꯉꯥꯏꯔꯤ. ꯑꯗꯨꯅꯅꯦ ꯃꯒꯨꯟ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯗꯨꯅꯤ. ꯑꯗꯨꯕꯨ ꯖꯥꯠ ꯇꯤꯟꯅꯗꯕ ꯑꯣꯏꯕꯅ ꯈꯔꯗꯤꯅꯦ ꯈꯪꯕ ꯍꯩꯕ ꯋꯥꯠꯂꯤ. ꯃꯣꯟꯁꯨ ꯑꯣꯟꯊꯣꯛꯅ ꯃꯣꯟꯈ꯭ꯔꯦ." ꯃꯦꯂꯩ ꯆꯥ ꯄꯨꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯏꯟꯗꯣꯝꯆꯥ, ꯆꯥ ꯊꯛꯁꯤ." ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯨꯟꯅ ꯌꯦꯡꯉꯤ, ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯏ ꯌꯦꯡꯂꯤꯕꯅꯤ꯫ ꯋꯥꯗꯤ ꯑꯝꯇ ꯍꯥꯏꯗꯦ, ꯆꯥꯗꯨ ꯂꯧꯏ꯫ ꯃꯦꯂꯩꯁꯨ ꯇꯨꯃꯤꯟ ꯆꯪꯈꯤ꯫ ꯄꯨꯔꯅꯤꯃꯥꯅ, "ꯏꯆꯦꯃ, ꯅꯃꯧꯁꯦ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯇꯣꯔꯤꯀꯣ. ꯃꯑꯣꯡꯒꯗꯤ ꯏꯍꯥ ꯍꯥꯖꯗꯕ ꯃꯥꯜꯂꯤ. ꯃꯇꯧ ꯃꯥꯟꯗꯕ ꯃꯤꯅ ꯈꯤꯠ ꯍꯦꯟꯕꯅꯤ." "ꯈꯪꯗꯦꯗ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ,
Isana paamina puraabanina paamdrabasu laiminaba tabani karidi upai le ado iche ma haujiki matamgi mause ngamna ngamlaba yam laibani kanang khangni iche ma hoigi lan thuma se paamdana nacha nupa ase pharakpa oiramadi singmi ningol ni mantra jaduga hairamgani aina hairise lanabudi khanganu sum khanabagi wani ko oiramni haibadi nate Purnima gi wadu tabada wakhaladu nga hakdi khali mana kharaga paamdana leibaga wakhaladu jajat khalaklami asumna matam haukibana tha amadi fazilakle bibarel thabak chatpada yumda kaya leite ngantana chatkini ya changlakpada halakani thabadi mamong nupibu nongma nongmagi paamdaba nusidaba sumsum helaklami ngasisu chak thonglibi mamong nupigi manakta changlaktuna asoiba yengi tauredo aina tauramani khanbaga taubaga tawi aina insang ado hana semdringaida chamona haiba natro ngasai lai duk thabada setkiba phanek adubu haujuk so dum selaga leiram noi adane pangtaudo taubudo akoi sidati yaroi bema ima chak lamena haibaduda kona honglagi taubani chak se thengkrani haina taubani nachindo khomakanu thajilakani phanek hongbubu kayam kuidaurige kharasu ichu tade ibema nangsi aina sune phanayam takpani laude mele kaimta khumde magi taukom thokpa tawi kangause alu hapkanu thau yam hanganu noinadi leidrabanina imung sida nongmada chatliba mayam se amata khangpoti aina iru iyangte khailabukta chatluraga noina sida nungairi banido ngang duna amuk thokre melai matomta khalhawi phanayamnadi aisu soidanaba hotnabani adubu hekta ngangpham leibra khangde aina tauribasida nongmata mateng pangsinbibasu natab asoiba khaktamakwi aisu phanadi kanna ngamnanaba hotnabani aisibu yamna matik chadraba sala ya changlakpa matamni sumang aduda lubak sagaibadu photuna leirami machenadi sungang balepa nate lubak se phawbuda hek yaunane haudongda pijathoi aina thamjinba kawrabasu lausinba yaribani hek haidriba phawba thabak amata tawramu tankreda ko masiga sidri phawba lemina doise tanjadu pibarel su thabak halaklami imase kaidawrage mangol sida natomta cholo loliduna meleina kai chakre khangde he aibu nangi natu dubu senaraga leiba miro khoithi thiyu yadro khoidongnuga khoidok saugatpane khon kalap hairakpani imase aina pangde aikhoi imasigi khoidok sisune nungtigi hek saugali kamai tobunu khangde ipu mai batombada amukta yengtho minaga semjilamdo manjale hai adhamora nangdine natu sigi khudombida dum tongaga leiro natu thirabanina nama aina ngangba waga tabiba natre chadi haikre kari ma heibu tawbuno khangde bibarel mamagi wadu taningakraduna tasinadana changlai melai masa nungaite haina hiptuna leirami hauju phawba phatriba ipu mai ba kauraga amuktang yengthoksiro nangna sumaina naraga leibase ai nungaite yarani yengdrasu imado haudongna nga cha thomena yamna saukhibani aisu thabak loibaga isa nungaite haiduna ngahak tum thore ainadi puthoi khangdabanina yengudabani imase yamna sauba mali kayam yamba nganune akhoi ma sina mana paiba yade khai sauri siba indom chapuni ma degi ngarang ayaiba khara lahobani adudo oiramdaw mali aisu tandana hangdre mele nangna ngang phana sauninglabasu imana ngangbada khongbana akhoi madi ngangningawi khangdabani mana ngangadaba thabak tawganu aduga akhoi mada imasi hainako mingau habase yamna lubani khoigidi yambong aisu phana kanadi honabani aina chingmi ningol ama oina poklubanina aigi asoiba oiramare masina yarise wakhal henjina khangan adugi saru nasado hana amukta kannanaba taw namidangi chak adubudi ai thongbiraki yani ai dum thongge mele aisu imasina nangonda karamba midyeng yengi haiba khangi adubu aigidi imani aina kari mu hairuni aina wahai ama hek hairubada mabukning nusikini imana ingonda kari hai khangra aise adhamorani hairibani thaina khunung churi ngai matamgi wakhalda adum churaga leibanina yambong isa sengdokpiruro hoi fajana potharo ko mathangi numitu thaba magi ingkholda hoba insang khara makhoi gi kaithel macha aduda yonba thoglai
ꯏꯟꯁꯥꯡ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄ ꯄꯨꯔꯅꯤꯃꯥꯒ ꯊꯦꯡꯅꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯏ꯫ ꯀꯔꯤꯅꯣ ꯏꯆꯦꯃ, ꯄꯩꯁꯥꯗꯤ ꯊꯝꯐꯝꯕꯨ ꯂꯩꯔꯝꯃꯔꯣꯏ, ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯧꯅ ꯀꯩꯊꯦꯜ ꯊꯣꯔꯛꯏꯁꯤꯕꯣ? ꯄꯨꯔꯅꯤꯃꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯌꯨꯝꯗ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯕꯗꯣ, ꯆꯥꯕꯒ ꯇꯨꯝꯕꯒ ꯑꯗꯨꯝ ꯏꯁꯥꯁꯤ ꯂꯨꯝꯁꯤꯜꯂꯦ ꯍꯥꯏꯗꯅ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅꯅꯦ ꯏꯟꯁꯥꯡꯁꯦ ꯈꯔ ꯌꯣꯟꯊꯣꯛꯀꯦꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯆꯥꯕꯅꯤꯅ ꯂꯣꯏꯕꯁꯨ ꯉꯝꯗꯦ, ꯅꯪꯁꯨ ꯈꯔ ꯂꯩꯔꯨ ꯂꯥꯛꯑꯣ꯫ ꯏꯆꯦꯁꯦ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯀꯗꯥꯏꯗꯩ ꯅꯨꯡꯉꯥꯏꯕꯅꯣꯗ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ, ꯊꯕꯛꯄꯨꯗꯤ ꯑꯩ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕꯨꯅꯦ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯏꯊꯟꯇ ꯈꯣꯏꯗꯧ ꯄꯪꯁꯥꯎ ꯁꯥꯎꯒꯠꯂꯤ꯫ ꯑꯩꯅ ꯄꯥꯝꯗꯕꯩꯔ ꯈꯪꯗꯦ, ꯈꯣꯏꯗꯥꯕ ꯑꯣꯏꯗꯦꯗ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯏꯆꯦꯃ ꯊꯕꯥꯒꯤ ꯃꯃꯧ ꯑꯗꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯒ ꯍꯥꯏꯗ꯫ ꯀꯔꯥꯏꯗꯩ ꯇꯞꯄꯅꯣ, ꯋꯥ ꯑꯝꯇ ꯍꯥꯏꯔꯨ ꯌꯥꯄꯣꯠꯇꯦ, ꯈꯨꯝꯗꯧꯒꯤ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯂꯩꯔꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯁꯤꯁꯨꯅꯦ ꯅꯨꯄꯤ ꯃꯇꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯏꯟꯅꯩ꯫ ꯑꯩꯅꯦ ꯃꯁꯛꯇꯨ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒ ꯑꯃꯠꯇꯅꯦ ꯆꯪꯒꯗꯕ ꯇꯜꯂꯕꯅꯤ꯫ ꯅꯠꯇꯦ ꯏꯆꯦꯃ, ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯔꯦꯜ ꯑꯗꯨꯕꯨ ꯍꯥꯎ ꯅꯨꯄꯤꯗꯨꯅꯒ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯑꯣ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯄꯨꯔꯅꯤꯃꯥ, ꯑꯩꯅꯗ ꯍꯥꯏꯕ ꯌꯥꯔꯝꯕ ꯏꯆꯥꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯃ, ꯀꯅꯥꯝꯇꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯅꯥꯎ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯄꯨꯔꯅꯤꯃꯥ? ꯍꯟꯗꯛ ꯅꯧꯅ ꯐꯥꯎꯕ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯄꯨꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯔꯦꯜꯁꯦ ꯌꯦꯡꯊꯣꯛꯁꯤꯔꯣ? ꯁꯦꯜꯒ ꯌꯥꯝꯅ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯥꯏꯗꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯨꯝꯕꯨ ꯆꯨꯝꯕ ꯖꯥꯠꯂꯣ? ꯆꯨꯝꯃꯦ ꯍꯥꯏꯗꯅ ꯃꯤ ꯌꯥꯝꯅ ꯌꯦꯡꯕ ꯆꯠꯅꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯄꯨꯔꯅꯤꯃꯥ, ꯑꯩꯅꯦ ꯏꯆꯥ ꯅꯨꯄꯥꯗ ꯑꯃꯨꯛꯇꯪ ꯊꯦꯝꯂꯒ ꯌꯦꯡꯈꯤꯒꯦ, ꯑꯁꯦꯡꯕ ꯂꯩꯐꯝꯗꯣ ꯅꯪ ꯑꯃꯨꯛꯇꯪ ꯈꯪꯗꯣꯔꯛꯎ꯫ ꯑꯣ, ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ ꯏꯆꯦꯃ, ꯑꯩꯅ ꯐꯪꯅꯅꯕ ꯊꯤꯔꯛꯀꯦ꯫ ꯀꯩꯗꯧꯔꯨꯅꯤ, ꯑꯗꯨꯛ ꯄꯥꯝꯗꯅ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦꯃꯒꯤ ꯈꯨꯆꯥꯕꯤ ꯅꯃꯧ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯊꯕꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯨm ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯨꯔꯅꯤꯃꯥ, ꯁꯦ ꯃꯥꯏꯔꯦꯟꯁꯦ ꯄꯨꯈꯣ, ꯂꯤꯔꯕꯅꯤ, ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯎ, ꯉꯥ ꯊꯥꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯎꯔꯕꯅꯤ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯏꯆꯦꯃ? ꯀꯔꯤꯒꯤ ꯁꯦꯜꯅꯣ, ꯄꯨꯔꯣ ꯌꯥꯔꯦ, ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯅ ꯃꯥꯏꯔꯦꯟꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯏꯅꯥ ꯈꯨꯟꯕ ꯃꯣꯏꯗꯒꯤ ꯈꯔ ꯈꯔ ꯊꯦꯝꯂꯒ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯅꯣꯡꯃ ꯃꯦꯂꯩꯗꯨ ꯇꯣꯝꯕꯤꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯏ꯫ ꯏꯅꯝꯃ ꯇꯣꯝꯕꯤ꯫ ꯍꯩꯃꯥ ꯃꯦꯂꯩ, ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯅꯥ ꯃꯇꯞ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯗꯤ ꯄꯤꯔꯛꯇꯦ, ꯃꯥ ꯍꯣꯔꯦꯟ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯄꯩꯁꯥꯗꯣ ꯄꯤꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯄꯅꯥ ꯃꯇꯞꯇꯨꯕꯨꯗꯤ ꯄꯤꯔꯒꯦ, ꯑꯗꯣ ꯃꯦꯂꯩ, ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯅꯝꯃ, ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯏꯟꯗꯣꯝꯆꯥ ꯊꯕꯥꯗꯨꯕꯨ ꯀꯝꯗꯧꯒꯦ, ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯅꯝꯃ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯀꯌా ꯂꯣꯏꯅꯗꯕꯅꯤꯅ ꯃꯨꯟꯅ ꯈꯪꯗꯦ, ꯅꯣꯡ ꯐꯥꯗꯣꯛ ꯗꯨꯀꯥꯟꯗ ꯂꯥꯛꯄꯗꯅꯦ ꯀꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯃꯦꯂꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ, ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯃꯅꯦꯝꯒꯤ ꯐꯠꯇꯕ ꯋꯥꯔꯤ ꯃꯤꯉꯣꯟꯗ ꯁꯥꯅꯤꯡꯗꯕꯅ ꯇꯨꯃꯤꯟ ꯂꯩ꯫ ꯇꯣꯝꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯅꯪꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯡꯃꯇ ꯏꯟꯗꯣꯝꯆꯥꯅ ꯗꯨꯀꯥꯟꯗ ꯊꯥꯔꯛꯄꯗ ꯄꯩꯁా ꯄꯤꯔꯛꯇꯦ, ꯑꯗꯩ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯝꯇꯁꯨ ꯂꯩꯕ ꯎꯗꯦ, ꯏꯟꯗꯣꯝꯆꯥꯅꯁꯨ ꯂꯩꯗꯨꯅ ꯄꯨꯈꯤꯗꯦ꯫ ꯗꯨꯀꯥꯟꯁꯤꯗ ꯂꯥꯛꯄ ꯊꯦꯡꯅꯕ ꯃꯤꯗ ꯅꯪꯒꯤ ꯑꯐꯕ ꯋꯥ ꯑꯝꯇꯁꯨ ꯍꯥꯏꯗꯦ, ꯇꯥꯗꯦ꯫ ꯏꯅꯝꯃꯅ ꯍꯥꯏꯁꯦ ꯁꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ? ꯏꯅꯝꯃ, ꯁꯨꯝ ꯏꯃꯥꯅ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯅꯝꯃ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯃꯦꯂꯩ ꯃꯥꯒꯤ ꯄꯣꯠꯇꯨ ꯂꯧꯗꯨꯅ ꯆꯠꯈꯤ, ꯇꯣꯝꯕꯤ ꯃꯦꯂꯩꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯧꯁꯤꯒ ꯃꯅꯦꯝꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ? ꯁꯣꯝꯗꯅ ꯊꯕꯥ ꯃꯃꯧ ꯍꯜꯂꯛꯄ ꯉꯥꯏꯔꯤ, ꯄꯅꯥ ꯃꯇꯞ ꯑꯃꯈꯛ ꯂꯩꯕ ꯆꯠꯄꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯕꯁꯤꯕꯨ, ꯃꯁꯤꯒꯤ ꯃꯧꯁꯤꯅꯅꯦ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯍꯦꯛ ꯁꯥꯎꯒꯠꯄ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯒꯅꯦ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔ ꯆꯥꯠꯂꯕ? ꯊꯣꯡꯒꯥꯜꯗ ꯃꯃꯧ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯡꯗꯨꯕꯨ ꯈꯤꯇꯪ ꯀꯟꯅ ꯊꯥꯡꯉꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯇꯧꯔꯒ ꯂꯩꯗꯨꯕꯣ? ꯑꯩ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ, ꯃꯗꯨ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯗꯨꯀꯥꯟꯒꯤ ꯃꯤ ꯆꯤꯜꯂꯝꯕꯗꯨꯗ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯆꯤꯟꯁꯤ ꯏꯕꯦꯝꯃ ꯄꯥꯈꯨꯝ ꯁꯨꯡꯋꯥꯠ ꯍꯦꯛ ꯋꯥꯠꯇꯦꯗꯀꯣ, ꯃꯣꯟꯅ ꯃꯔꯣꯟ ꯑꯃ ꯃꯣꯜꯂꯤꯕ, ꯅꯆꯤꯟ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯕ꯫ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯌꯥꯏꯉꯪꯁꯤꯡꯁꯦ ꯄꯨꯁꯤꯟꯕ ꯀꯥꯎꯅꯤ, ꯅꯣꯡ ꯇꯥꯔꯛꯄ ꯈꯪꯍꯧꯔꯣꯏ, ꯑꯗꯨꯒꯅꯦ ꯃꯅꯤꯡꯒꯤ ꯇꯤꯜꯍꯧꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯃꯨ, ꯍꯦꯛꯅꯤꯗꯤ ꯈꯪꯏ, ꯅꯣꯡꯃꯗ ꯏꯁꯤꯡ ꯈꯖꯤꯛ ꯐꯥꯎꯕ ꯆꯥꯏꯅꯤꯡꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯃꯦꯂꯩ ꯆꯥꯛ ꯉꯟꯇꯥꯅ ꯊꯣꯡꯗꯣꯛꯆꯩ, ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ, ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯃꯄꯥꯝꯗ ꯑꯍꯥꯟꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯗꯥꯗꯥ, ꯑꯩ ꯊꯤꯟꯕꯤꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯉꯥꯏꯍꯥꯛ ꯊꯤꯜꯂꯝꯃꯒꯦ, ꯑꯩ ꯆꯥꯛ ꯆꯥꯕꯗꯤ ꯌꯥꯎꯔꯔꯣꯏꯒꯦ, ꯏꯃꯥ ꯍꯣꯏꯗ ꯐꯖꯅ ꯍꯥꯏꯌꯨ, ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏꯅ꯫ ꯑꯗꯣ ꯗꯥꯗꯥ, ꯍꯟꯗꯛ ꯊꯥꯒꯤ ꯄꯩꯁꯥꯗꯣ ꯏꯃꯥꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯁꯨ
ꯇꯪꯈꯥꯏ ꯑꯃꯗꯤ ꯈꯥꯛꯍꯧꯀꯣ. ꯑꯩ ꯅꯥꯕꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯨꯕꯗꯣ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯤꯡꯗꯣꯛꯈꯤꯁꯦꯕ. ꯑꯗꯨ ꯍꯥꯏꯗꯧꯔꯤꯗꯨꯅꯤꯅꯦ ꯑꯩꯅ ꯇꯜꯂꯤꯁꯦ. ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨ ꯍꯥꯏꯕꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯑꯩꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯣ ꯂꯧꯔꯨꯁꯦ. ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯐꯤ ꯁꯥꯔꯒ ꯅꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯍꯥꯏ. ꯄꯩꯁꯥ ꯑꯃ ꯐꯥꯎꯕ ꯊꯣꯛꯇꯅ ꯀꯃꯥꯏꯅ ꯍꯤꯡꯗꯧꯔꯤꯒꯦ? ꯅꯪꯉꯣꯟꯗ ꯀꯔꯤ ꯃꯊꯥ ꯁꯥꯍꯟꯒꯦ? ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯩꯝꯇꯁꯨ ꯄꯨꯍꯟꯕ ꯅꯠꯇꯅ ꯊꯕꯛ ꯈꯔ ꯇꯧꯔꯤꯁꯤ ꯃꯉꯥꯏ. ꯑꯣ, ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯤꯗꯤꯅꯦ ꯅꯣꯏꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯇꯥꯔꯦ. ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯆꯠꯇꯧꯔꯤꯁꯤꯁꯨ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗꯦ. ꯇꯥꯗꯅ ꯄꯤꯔꯝꯕ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯂꯩꯔꯤꯕ. ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯉꯥꯃꯣꯛ ꯑꯃ ꯂꯩꯗꯅ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯇꯣꯏꯅ ꯆꯠꯄꯁꯨ ꯅꯠꯇꯦ. ꯄꯋꯥꯗ ꯂꯨꯄꯥ 5 ꯑꯃ 10 ꯑꯃ ꯄꯤꯅꯤꯡꯕꯗ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ? ꯏꯁꯥꯅ ꯄꯩꯁా ꯊꯣꯛꯂꯗꯤ ꯊꯥꯗꯗꯒꯤ ꯂꯧꯗ꯭ꯔꯕꯁꯨ ꯏꯃꯨꯡꯒꯤ ꯑꯆꯤꯟꯕꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ. ꯑꯩ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ? ꯀꯥꯏꯗꯦꯗ. ꯑꯗꯣ ꯏꯃꯥꯁꯤꯅ ꯌꯥꯗꯦ ꯍꯥꯏꯔꯃꯇꯗ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯣ ꯑꯗꯨꯝ. ꯁꯠ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯅꯦ ꯏꯃꯥꯁꯤꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ. ꯄꯤꯕꯥꯔꯦꯜ ꯊꯣꯛꯈꯤ. ꯃꯦꯂꯩ ꯃꯊꯟꯇ ꯈꯜꯍꯧꯏ. ꯃꯃꯥ ꯌꯥꯝꯅ ꯅꯤꯡꯕ ꯃꯆꯥꯁꯤ ꯉꯥꯏꯈ꯭ꯔꯤ. ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ. ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯕꯗ ꯁꯥꯎꯅꯤꯡꯂꯤꯕ ꯃꯤꯁꯤꯁꯨ ꯑꯉꯛꯄꯅꯤ. ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯁꯨ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯦ. ꯏꯃꯥꯅꯁꯨ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯅ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯅꯤ. ꯃꯩꯇꯩ ꯅꯤꯡꯉꯣꯜꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯦ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯃꯤ. ꯁꯣꯝꯗꯁꯨ ꯄꯤꯕꯥꯔꯦꯜ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯏꯃꯥꯁꯤ, ꯑꯩ ꯃꯦꯂꯩ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ. ꯀꯥꯏꯗ? ꯀꯩꯗꯧꯕꯒꯤ ꯊꯤꯟꯗꯣꯏꯕ? ꯃꯌꯨꯝꯗ ꯆꯠꯀꯅꯤꯅ ꯅꯍꯥꯟ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ. ꯆꯠꯄ ꯌꯥꯔꯣꯏ. ꯑꯦ, ꯀꯔꯤꯒꯤ? ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ. ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯛꯑꯕ ꯏꯃꯨꯡ ꯀꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯛꯑꯕꯅꯤ. ꯃꯌꯨꯝꯗ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣ? ꯆꯩꯔꯥꯎꯕꯒ ꯆꯥꯛꯀꯧꯕꯒ ꯆꯠꯂꯒ ꯂꯣꯏꯔꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯔꯝ ꯂꯩꯇꯅ ꯆꯠꯄ ꯌꯥꯔꯣꯏ. ꯇꯣꯏꯅ ꯆꯠꯄꯁꯨ ꯅꯠꯇꯦ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯠꯆꯔꯤꯁꯤ. ꯆꯠꯆꯔꯁꯅꯨ ꯏꯃꯥ. ꯂꯝꯅꯒ ꯂꯥꯞꯄꯅꯤꯅ ꯇꯣꯏꯅ ꯀꯩꯁꯨ ꯆꯠꯀꯗꯕ ꯅꯠꯇꯦ. ꯅꯪꯒꯤꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯁꯤꯅ ꯏꯟꯁꯤꯜꯂꯒ ꯆꯪꯉꯛꯏꯔꯣ? ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ. ꯑꯩꯅꯦ ꯅꯕꯣꯛ ꯈꯣꯏꯗ ꯁꯣꯁꯇꯤ ꯆꯠꯇꯧꯔꯤ. ꯅꯪꯁꯨꯅꯦ ꯊꯕꯛ ꯆꯠꯂꯅꯤ. ꯌꯨꯝꯁꯤ ꯀꯅꯥꯅ ꯁꯪꯗꯧꯔꯤ? ꯏꯃꯥ, ꯌꯨꯝꯁꯤꯕꯨꯗꯤ ꯂꯣꯏꯁꯜꯂꯝꯂꯒ ꯌꯥꯕꯗꯨꯕꯨ. ꯍꯦ, ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯀꯣꯛ ꯇꯨꯃꯤ ꯂꯩꯔꯣ. ꯆꯒꯠ ꯆꯒꯠ ꯁꯨꯝ ꯍꯥꯏꯔꯛꯑꯅꯨ. ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯪ ꯃꯥꯝꯇꯣꯟ ꯂꯧꯕ ꯂꯥꯛꯑꯅꯤ. ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄ ꯌꯥꯏ ꯑꯩ. ꯉꯥꯡꯗꯨꯅ ꯊꯕꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯄꯤꯕꯥꯔꯦꯜ ꯇꯨꯃꯤꯟꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯌꯥꯝꯕꯣ, ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ. ꯆꯠꯅꯕ ꯇꯧꯔꯁꯤ. ꯆꯠꯂꯔꯣꯏꯁꯤ. ꯑꯦ, ꯀꯔꯤꯒꯤ? ꯏꯃꯥꯁꯤꯅ ꯌꯥꯗ꯭ꯔꯦ. ꯌꯨꯝ ꯁꯪꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏꯅ ꯏꯃꯥꯁꯨ ꯏꯕꯣꯍꯣꯏꯗꯅꯦ ꯁꯣꯁꯇꯤ ꯆꯠꯅꯤꯅ ꯂꯣꯏꯁꯤꯟꯍꯧꯏ. ꯅꯪꯒꯤꯗꯣ ꯀꯣꯟꯅ ꯆꯠꯂꯣ. ꯏꯃꯥ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯅꯣꯡꯃ. ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄꯗ ꯑꯩ ꯂꯥꯛꯀꯅꯤ ꯑꯃꯩꯍꯣꯏꯗ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯈꯤ. ꯑꯃꯩꯍꯣꯏꯅꯁꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ. ꯃꯣꯏꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ. ꯗꯥꯗꯥ, ꯑꯩ ꯀꯨꯏꯔꯛꯇꯕꯤ ꯉꯥꯛꯇꯪ ꯆꯠꯆꯔꯨꯒꯦ. ꯂꯝꯅꯒ ꯂꯥꯞꯄꯅꯤꯅ ꯑꯗꯨꯝ ꯊꯦꯡꯒꯗꯕ ꯂꯩꯔꯤ. ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ. ꯑꯩ ꯊꯕꯛ ꯊꯣꯛꯎꯈꯤꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ. ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯦꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯐꯝꯃꯤ. ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯤꯀꯨꯞ ꯐꯪꯗ꯭ꯔꯤ. ꯄꯤꯕꯥꯔꯦꯜꯁꯨ ꯉꯥꯏ. ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯦ. ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈꯤꯅꯤ, ꯊꯦꯡꯅ ꯃꯝꯂꯒ ꯍꯜꯂꯛꯀꯅꯤ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯊꯣꯛꯇꯨꯅ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯏ. ꯌꯨꯝꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯀꯔꯝꯅ ꯂꯩꯔꯤ ꯀꯔꯝꯅ ꯇꯧꯔꯤ ꯍꯥꯏꯕ ꯃꯥ ꯎꯁꯤꯜꯂꯨꯗꯦ. ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯃꯃꯥꯗ ꯄꯤꯁꯤꯟꯅꯤ, ꯑꯔꯦꯝꯕ ꯈꯔ ꯃꯦꯂꯩꯗ ꯄꯤꯅꯤ. ꯇꯁꯦꯡꯅ ꯃꯦꯂꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯥꯎꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗꯕ ꯑꯁꯤꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅ ꯂꯩ. ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯥ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯦ, ꯅꯪꯒꯤꯗꯨ ꯅꯄꯥꯝꯗ ꯆꯠꯍꯟꯗ꯭ꯔꯦꯅ ꯀꯞꯄꯤꯔꯣ? ꯌꯦꯡꯅꯤꯡꯗꯦꯀꯣ. ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ? ꯃꯤꯅ ꯎꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯅꯕ. ꯀꯩꯅꯣꯝꯃ ꯍꯥꯏꯔꯨꯕꯩꯁꯨ ꯍꯦꯛꯇ ꯀꯞꯀꯅꯤ. ꯄꯤꯕꯨꯅꯦ
ꯁꯨꯡꯋꯥꯠ ꯍꯦꯛ ꯋꯥꯠꯇꯦ ꯀꯞꯇꯅ ꯂꯩꯔꯅꯨ ꯑꯩꯒꯤ ꯀꯥꯗꯣ ꯌꯥꯝ ꯆꯥꯏꯍꯧꯕꯅꯤ ꯐꯖꯅ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛꯇꯣ ꯑꯩꯗꯤ ꯑꯥꯗ ꯆꯥꯔꯅꯤ ꯅꯊꯟꯇꯅꯤ ꯂꯩꯍꯧꯗꯣꯏꯁꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯌꯦꯡꯅꯤꯡꯗꯕ ꯃꯁꯛꯁꯦ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ ꯀꯔꯤꯝꯇ ꯍꯥꯏꯗ ꯃꯦꯂꯩ ꯇꯨꯃꯤꯟ ꯐꯝꯍꯧꯋꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗ ꯊꯕꯥꯗꯨ ꯂꯥꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯅꯤꯃꯥ ꯊꯕꯥ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯏꯆꯦꯃꯥ ꯀꯗꯣꯝꯗꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯄꯨꯔꯅꯤꯃꯥ ꯑꯩꯁꯦ ꯅꯪꯒ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯃꯆꯥꯅꯨꯄꯤ ꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯕꯦꯃꯥ ꯅꯃꯥꯕꯣꯛꯀꯤ ꯃꯣꯔꯥ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯊꯣꯏꯅ ꯃꯣꯔꯥ ꯄꯨꯔꯛꯇꯨꯅ ꯊꯕꯥ ꯐꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯅꯣꯡꯃ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨ ꯍꯥꯏꯒꯦꯅ ꯂꯥꯛꯏꯕꯅꯤ ꯌꯥꯏ ꯑꯗꯣ ꯄꯤꯕꯥꯔꯤꯜꯒꯤ ꯌꯦꯡꯗꯣꯏꯅꯤꯅ ꯃꯥꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯩꯅ ꯊꯦꯝꯕꯗꯒꯤ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯥꯔꯤꯜꯅꯕꯨ ꯌꯥꯔꯗꯤ ꯂꯥꯏꯗ ꯑꯗꯣ ꯏꯆꯦ ꯃꯄꯥꯝꯗꯒ ꯇꯣꯏꯅ ꯆꯠꯄ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯆꯠꯇꯦꯗ ꯅꯣꯡꯃ ꯆꯠꯅꯤꯅ ꯂꯣꯏꯁꯟꯕꯖꯥꯠꯅꯤ ꯑꯩꯅ ꯍꯦꯛ ꯆꯠꯍꯟꯗꯕꯅꯤꯗꯅ ꯏꯄꯥꯝꯗꯁꯨ ꯁꯤ ꯆꯠꯇꯧꯔꯤ ꯌꯨꯝ ꯁꯪꯅꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯠꯍꯟꯗꯕꯅꯤ ꯐꯔꯕꯅꯤ ꯑꯗꯣ ꯃꯧꯅ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯂꯗꯤꯅꯦ ꯃꯔꯝ ꯂꯩꯔꯕꯅꯤ ꯑꯩꯁꯨꯅꯦ ꯃꯥꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯍꯥꯏꯗꯅ ꯆꯠꯍꯟꯗꯕꯅꯤ ꯑꯗꯣ ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯆꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯔꯦ ꯄꯨꯔꯅꯤꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯊꯕꯥ ꯆꯠꯈꯤꯕꯒ ꯊꯣꯏꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯀꯥꯏꯗ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯜꯂꯒꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯃꯦꯂꯩꯗꯣ ꯌꯥꯝ ꯐꯕꯅꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯅꯪꯅ ꯃꯅꯦꯝꯄꯣꯛꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯕꯅꯤꯅ ꯏꯃꯨꯡꯗ ꯀꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯤꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯟꯕꯤꯗꯣ ꯇꯧꯒꯅꯨ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯨꯗꯧꯔꯤꯕꯅꯤ ꯃꯦꯂꯩꯗ ꯊꯣꯛꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯑꯩꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗ ꯃꯣꯏꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯔꯨꯕ ꯁꯦꯟꯗꯣꯏ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯏꯆꯦ ꯊꯕꯥꯅ ꯊꯧꯔꯝꯈꯤꯕ ꯃꯌꯥꯝꯗꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯅꯅꯦ ꯃꯥꯕꯨ ꯉꯥꯏꯔꯛꯂꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯅ ꯄꯨꯔꯅꯤꯃꯥ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏ ꯆꯪꯈ꯭ꯔꯤꯕ ꯃꯃꯥ ꯇꯥꯅꯅꯕ ꯂꯥꯎꯍꯧꯏ ꯏꯃꯥ ꯅꯪꯅꯦ ꯍꯤꯒꯥꯏ ꯋꯥ ꯌꯥꯝ ꯀꯟꯒꯅꯨꯀꯣ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯜꯂꯒ ꯅꯁꯥꯗ ꯊꯨꯡꯒꯦ ꯍꯥꯏꯕꯅꯤꯀꯣ ꯅꯨꯃꯤꯗꯥꯡꯗꯨ ꯃꯦꯜꯂꯩ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯆꯥꯛ ꯊꯣꯡꯂꯝꯗꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ ꯊꯕꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯇ꯭ꯔꯤ ꯄꯤꯕꯥꯔꯦꯜꯁꯨ ꯂꯩꯇꯕꯅ ꯃꯦꯂꯩ ꯃꯁꯥꯗꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯏꯃꯨꯡꯒ ꯏꯃꯝꯃꯝꯈꯩ ꯀꯔꯤꯝꯇ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯈꯨꯝꯂꯛꯃꯟꯗꯕ ꯑꯗꯨꯗ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯕꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯕꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯃꯇ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯃꯍꯥꯛ ꯆꯪꯗꯦ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯦꯂꯩꯒꯤ ꯃꯁꯝ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯦꯂꯩ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯃꯦꯂꯩ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯤꯕꯥꯔꯦꯜꯁꯨ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯦꯂꯩꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯃꯦꯂꯩ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯂꯥꯏꯍꯧꯁꯨ ꯈꯔ ꯍꯜꯂꯝꯃꯤ ꯊꯕꯥ ꯃꯦꯂꯩꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯒꯤ ꯊꯣꯛꯈꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯍꯥꯏꯔꯛꯏ ꯏꯁꯨ ꯅꯨꯄꯥ ꯅꯪꯗꯤ ꯅꯗꯥ ꯑꯣꯟꯊꯣꯛꯅ ꯌꯥꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯤꯄꯨꯛꯅꯨꯡꯗ ꯄꯨꯔꯤꯕ ꯑꯉꯥꯡꯁꯦ ꯄꯥꯔꯤ ꯑꯣꯏꯒꯗꯧꯔꯤ ꯃꯍꯨ ꯃꯇꯤꯛ ꯑꯣꯟꯊꯣꯛꯅ ꯀꯟꯒꯗꯧꯔꯤ ꯍꯌꯦꯡ ꯑꯉꯥꯡ ꯑꯁꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯐꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯐꯔꯦ ꯐꯔꯦ ꯏꯁꯨ ꯅꯨꯄꯤꯁꯦ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯍꯜꯂꯣ ꯃꯁꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨꯅꯦ ꯑꯋꯥꯕ ꯑꯀꯟꯕ ꯁꯨꯍꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏꯕꯣꯛ ꯃꯥꯏꯕꯤ ꯃꯦꯂꯩꯗꯤ ꯍꯥꯟꯅ ꯈꯪꯕꯅ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜꯗꯤ ꯃꯦꯂꯩ ꯅꯥꯎꯄꯨꯔꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯊꯕꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯦꯂꯩꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯅꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯊꯕꯥꯁꯨ ꯄꯥꯎ ꯄꯨꯝꯕ ꯃꯥꯏꯕꯤ ꯑꯗꯨꯅ ꯇꯝꯂꯝꯕꯗꯒꯤ ꯈꯪꯂꯦ ꯃꯁꯥꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯑꯁꯤ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯑꯁꯤ ꯊꯨꯡꯂꯣꯏꯗꯧꯔꯤ ꯄꯤꯕꯥꯔꯦꯜꯗꯤ ꯍꯔꯥꯎꯕꯁꯨ ꯎꯗꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯂꯝꯗꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ
ꯆꯥꯛꯁꯤꯕꯨ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ? ꯄꯨꯡꯁꯦ ꯊꯦꯡꯉꯦꯗ. ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤ ꯅꯥꯔꯕꯅꯤꯅ ꯅꯪꯅ ꯊꯣꯡꯗꯅ ꯍꯅꯨꯕꯤ ꯑꯩꯅ ꯑꯃꯨꯛ ꯊꯣꯡꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯉꯝꯃꯣꯏꯀꯣ. ꯉꯝꯗ꯭ꯔꯒꯅ ꯆꯥꯗ꯭ꯔꯦꯗꯅ. ꯑꯩꯗꯤꯅꯦ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯅ ꯍꯥꯏꯕꯁꯨ ꯇꯥꯔꯣꯏ. ꯏꯃꯥꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯅꯤ. ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯃꯥꯁꯨ ꯃꯥꯏ ꯂꯩꯖꯅꯤ. ꯑꯃꯗꯨꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯀꯩꯅꯣ. ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ. ꯃꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅꯦ ꯃꯤꯠ ꯅꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏ. ꯏꯃꯥꯅ ꯃꯦꯂꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯒ ꯖꯥꯠ ꯃꯥꯟꯅꯗꯕꯒꯤꯔꯣ? ꯑꯗꯨꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦ. ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯤ ꯄꯥꯝꯗꯦ, ꯂꯣꯏꯔꯦ ꯋꯥꯁꯤꯗ. ꯑꯗꯨꯒꯅꯦ, ꯃꯆꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯗꯥꯏ. ꯑꯩꯗꯤ ꯊꯕꯛꯀ ꯇꯧꯕ ꯉꯝꯃꯣꯏ. ꯅꯪꯅ ꯇꯧꯒꯗꯕꯅꯤ. ꯉꯝꯗ꯭ꯔꯦꯗꯅ, ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯅꯨꯄꯤꯁꯦ ꯅꯪ ꯌꯥꯕ ꯇꯥꯕ. ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯄꯥꯏꯒ꯭ꯔ ꯄꯣꯠꯅꯤ. ꯅꯪ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯅ ꯈꯪꯅ ꯌꯥꯕꯤꯔꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ. ꯑꯁ, ꯏꯃꯥꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯛꯑꯣ. ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ. ꯇꯜꯂꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ. ꯑꯩꯗꯤ ꯉꯁꯥꯏ ꯎꯁꯣꯞ ꯆꯥꯁꯤꯜꯂꯨꯕꯅꯤꯅꯅꯦ ꯆꯥꯛꯄꯨ ꯂꯥꯝꯗꯦ. ꯑꯩꯁꯨ ꯇꯜꯂꯦ ꯊꯣꯡꯕ. ꯆꯥꯛꯄꯨꯗꯤ ꯑꯩꯁꯨ ꯂꯥꯝꯗꯦ. ꯃꯦꯂꯩꯒꯤ ꯈꯤꯇꯪ ꯊꯣꯡꯕꯤꯔꯣꯕ. ꯀꯔꯤ? ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯔꯤꯕ? ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯁꯖꯤꯛ ꯌꯥꯝ ꯂꯩꯍꯧꯕꯅꯤ. ꯑꯗꯨ ꯁꯥꯍꯜꯂꯒꯅꯦ ꯃꯥꯏ ꯆꯥꯖꯅꯤ. ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯅꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯦꯂꯩ ꯇꯥꯏ. ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯃꯥꯅ ꯃꯁꯥ ꯉꯝꯗꯕꯗ ꯃꯕꯨꯡꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯈꯤ. ꯑꯃꯩ, ꯅꯪꯒꯤ ꯅꯆꯜꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯔꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯃꯩ. ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ? ꯊꯥꯕꯨꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯦꯂꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯂꯨꯝꯕꯁꯨ ꯍꯦꯜꯂꯛꯂꯝꯃꯤ. ꯊꯕꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ, ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯎꯔꯛꯂꯝꯃꯤ. ꯊꯕꯛ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯌꯥꯎꯏ. ꯃꯦꯂꯩ ꯃꯁꯥꯒ ꯂꯨꯝꯕꯒ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯉꯁꯤꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯅꯤ. ꯃꯀꯣꯛ ꯑꯗꯨꯗ ꯐꯩꯖꯥ ꯁꯥꯗꯨꯅ ꯄꯨꯟ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯊꯣꯏꯒ ꯊꯦꯡꯅꯔꯝꯃꯤ. ꯃꯦꯂꯩ, ꯏꯁꯤꯡ ꯁꯣꯛꯎꯏꯔꯣ? ꯍꯣꯏ. ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯊꯣꯏ? ꯗꯨꯀꯥꯟ ꯊꯣꯛꯎꯕꯅꯤ. ꯅꯪꯗꯤ ꯅꯌꯥꯡꯒ ꯌꯥꯝ ꯀꯪꯁꯤꯜꯂꯝꯃꯤ. ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕꯣ? ꯍꯟꯗꯛꯇꯤ ꯆꯥꯕ ꯌꯥꯗꯦ. ꯄꯪꯉꯣꯗ ꯑꯣꯟꯅꯤꯡꯉꯤ. ꯍꯥꯟꯅꯗꯤ ꯁꯨꯃꯥꯏ ꯇꯧꯗꯕꯅꯤ. ꯍꯧꯅ ꯁꯥꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯣ ꯃꯆꯤ ꯑꯣꯏꯒꯗꯕ ꯅꯪꯅ ꯍꯩꯅꯕ ꯈꯜꯂꯒ ꯆꯥꯁꯤꯜꯂꯨ. ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯐꯖꯈ꯭ꯔꯤꯗꯨꯒ ꯀꯦꯗꯅ ꯂꯩꯌꯨ. ꯀꯦꯅꯤꯡꯕꯒ ꯐꯥꯎꯗꯦꯗ ꯊꯣꯏ. ꯑꯁ, ꯑꯩꯗꯤ ꯅꯣꯏꯗꯧꯒ ꯐꯖꯔꯗꯤꯅꯦ ꯑꯩꯅ ꯀꯦꯗꯧꯁꯤꯗꯤ. ꯑꯗꯣ ꯅꯣꯏ ꯑꯃꯩꯗꯣ ꯂꯥꯛꯇ꯭ꯔꯕꯣ? ꯃꯦꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯍꯪꯒꯦ ꯈꯜꯂꯒ ꯅꯪꯅ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯏ. ꯀꯨꯏꯔꯦꯗ ꯂꯥꯛꯈꯤꯗꯕ. ꯅꯣꯡꯃ ꯄꯋꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯆꯪꯉꯛꯑꯝꯃꯤ. ꯑꯗꯨꯗꯒꯤ ꯂꯥꯛꯇꯦ. ꯑꯩꯁꯨ ꯆꯠꯄ ꯉꯝꯗꯦ. ꯅꯪꯅ ꯆꯠꯄ ꯀꯥꯟꯗ ꯍꯥꯏꯔꯝꯃꯣ, ꯑꯩꯁꯨ ꯂꯥꯛꯀꯦꯕ. ꯍꯣꯏ, ꯍꯥꯏꯔꯛꯀꯦ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ. ꯑꯗꯣ ꯃꯦꯂꯩ, ꯅꯪ ꯍꯧꯖꯤꯛ ꯑꯔꯨꯝꯕꯗꯤ ꯄꯨꯍꯟꯅꯤꯡꯗꯦꯀꯣ? ꯌꯥꯔꯤꯕ ꯃꯈꯩ ꯑꯔꯨꯝꯕ ꯄꯣꯠꯇꯤ ꯄꯨꯒꯅꯨ. ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯍꯣꯏ, ꯏꯃꯥ ꯂꯩꯍꯧꯗꯕ ꯑꯗꯨꯗ ꯇꯧꯕꯅꯤ. ꯑꯩꯁꯦ ꯀꯩꯅꯣꯝꯃꯒ ꯍꯪꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯤ. ꯏꯃꯥꯕꯣꯛ ꯊꯕꯥꯗꯣ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ. ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ. ꯄꯪꯆꯠꯇ ꯆꯠꯄꯅꯤ. ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯜꯂꯨ. ꯃꯤꯅ ꯀꯩꯅꯣꯝꯃ ꯄꯤꯔꯛꯄꯗ ꯄꯪꯆꯥꯗ ꯆꯠꯁꯤꯟꯒꯅꯨꯀோ. ꯀꯅꯥꯅꯕꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣꯗ? ꯏꯃꯥꯅꯕꯨ ꯑꯩꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯔꯨꯅꯦꯒꯦ? ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅꯕꯨꯗꯤ ꯊꯥꯖꯗꯕ ꯌꯥꯏ. ꯃꯦꯂꯩ, ꯅꯪ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ. ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯃꯥꯏꯊꯣꯡꯗ ꯇꯥꯕꯅꯤ. ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ. ꯃꯔꯛ ꯃꯔꯛꯇ ꯅꯪꯁꯨ ꯀꯣꯏꯔꯛꯑꯣ. ꯍꯣꯏ ꯍꯣꯏ, ꯆꯪꯍꯧꯔꯣꯀꯣ. ꯑꯩꯁꯨ ꯆꯠꯂꯒꯦ. ꯃꯦꯂꯩ ꯏꯁꯤꯡꯗ ꯁꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯥꯆꯪꯂꯛꯄꯗꯒꯤ ꯙꯨꯞ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯏ ꯇꯩꯔꯝꯃꯤ. ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯊꯕꯥꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯧꯅꯦꯅ ꯇꯨꯂꯁꯤꯕꯣꯡ ꯋꯥꯏ ꯇꯩꯕ ꯐꯥꯎꯕ ꯍꯩꯇꯦ. ꯃꯍꯤꯗꯣ ꯂꯥꯡꯃꯜꯂꯤꯅꯦ ꯏꯕꯦꯝꯃ. ꯋꯥꯏ ꯇꯩꯕꯗ ꯃꯍꯤ ꯂꯥꯡꯉꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯛꯂꯕꯅꯤ. ꯇꯧꯒꯦꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯀꯔꯤꯝ ꯈꯨꯝꯂꯝꯗ ꯃꯦꯂꯩ ꯋꯥꯏ ꯇꯩꯕꯗꯨ ꯂꯣꯏꯔꯗꯨꯅ ꯆꯪꯈꯤ. ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯇꯥꯁꯤꯟꯅꯗꯅꯒ ꯆꯪꯈꯤꯅꯦ. ꯃꯁꯤꯗꯅꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯗꯤ ꯐꯒꯗꯕꯅꯤ. ꯐꯅ ꯉꯥꯡꯂꯦ ꯆꯩꯔꯤ. ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯍꯦꯛ ꯈꯪꯗꯦꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ. ꯐꯃꯨꯡꯗ ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ. ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ. ꯌꯥꯝꯕꯣꯡ. ꯀꯩꯅꯣ?
ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗꯣ ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤꯅ ꯑꯩꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯏꯊꯣꯝꯇ ꯌꯥꯝꯅ ꯋꯥꯏ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯅꯪꯅ ꯉꯝꯗꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨꯗꯅ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯅꯤನ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯉꯝꯗꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕ ꯅꯪꯉꯣꯟꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯦꯟꯅ ꯀꯜꯂꯝꯒꯅꯤ ꯑꯩ ꯍꯥꯏꯒꯦ ꯏꯃꯥꯗ ꯍꯥꯏꯒꯗꯕ ꯂꯣꯏꯔꯕꯣ ꯀꯩꯗꯧꯔꯒꯦ ꯂꯣꯏꯔꯗꯤ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯌꯦꯡ ꯌꯥꯝꯕꯨꯡꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯅ ꯆꯥꯕ ꯌꯥꯒꯗꯕ ꯈꯤꯇ ꯂꯩꯕꯤꯔꯛꯑꯣ ꯑꯩ ꯇꯜꯂꯦ ꯗꯨꯀꯥꯟꯗ ꯆꯪꯂꯒ ꯄꯣꯠ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯌꯦꯡ ꯄꯩꯁꯥ ꯄꯤꯔꯝꯒꯦ ꯑꯗꯨꯝ ꯂꯩꯔꯣ ꯅꯪꯅ ꯂꯝꯕꯤꯗꯣ ꯁꯥꯡꯕꯅꯤꯅ ꯆꯠꯄꯗꯣ ꯋꯥꯏ ꯑꯗꯨꯒꯤꯅꯤ ꯏꯃꯥꯗꯔ ꯀꯩꯅꯣ ꯀꯩꯊꯦꯜ ꯆꯠꯄꯗꯨꯗ ꯀꯣꯛ ꯇꯞꯄꯨ ꯌꯥꯗ꯭ꯔꯣ ꯊꯕꯛ ꯆꯠꯄꯗ ꯄꯣꯠ ꯇꯞꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯦꯂꯩ ꯃꯈꯥ ꯇꯥꯔꯝꯗ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯉꯤ ꯑꯍꯤꯡꯗꯨ ꯐꯅ ꯊꯦꯡꯅꯕ ꯐꯥꯎꯕꯗ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯇꯨꯝꯊꯈꯤ ꯄꯨꯡ 5 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯦꯂꯩ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯊꯕꯥꯗꯨ ꯏꯁꯧ ꯍꯧꯔꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯋꯥꯏ ꯁꯤꯠꯂꯤ ꯃꯣꯏꯁꯨ ꯌꯥꯝ ꯂꯩꯅ ꯍꯅꯨꯕꯤ ꯑꯩꯅ ꯋꯥꯏ ꯁꯤꯠꯍꯟꯗꯅ ꯁꯤꯠꯂꯣꯏꯗꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯃꯨꯡꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯨꯛ ꯇꯥꯅꯅꯕ ꯀꯧꯏ ꯄꯤꯕꯥ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯃꯤꯠꯅ ꯌꯧꯔꯤꯁꯤ ꯐꯥꯎꯕꯗ ꯇꯨꯝꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯗꯨꯛ ꯊꯥꯅꯤꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯏꯃꯨꯡꯅ ꯇꯨꯝꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯃꯥꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯗ ꯄꯤꯕꯥꯔꯦꯜ ꯑꯗꯨ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯏꯃꯥꯁꯤ ꯅꯣꯡ ꯉꯥꯟꯕꯒ ꯆꯔꯣꯏꯅ ꯈꯣꯡꯕꯗꯧꯅ ꯈꯣꯡꯉꯤꯗꯨꯕꯣ ꯍꯧꯖꯤꯛꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅꯁꯤ ꯐꯥꯎꯕꯗ ꯅꯪ ꯅꯨꯄꯤꯗꯨꯒ ꯐꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯟꯅꯨꯕꯤ ꯑꯩꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯦꯂꯩ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯍꯧꯒꯠꯂꯒꯕꯨ ꯑꯩꯅ ꯋꯥꯏ ꯁꯤꯠꯈꯤꯗ꯭ꯔꯣ ꯄꯤꯕꯥꯔꯦꯜ ꯈꯨꯟꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯦꯂꯩꯕꯨ ꯍꯧꯗꯣꯛꯏ ꯃꯦꯂꯩ ꯍꯧꯒꯠꯇꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯦꯂꯩ ꯃꯀꯣꯛꯇ ꯏꯔꯨꯝ ꯂꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯏ ꯌꯥꯝꯕꯨꯡ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ 6 ꯇꯥꯗꯧꯔꯦ ꯃꯦꯂꯩ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯁꯝꯕꯨꯟ ꯄꯨꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯊꯕꯥ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯧ ꯂꯥꯡꯂꯝꯂꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯄꯤꯕꯥꯔꯦꯜ ꯆꯥꯛ ꯆꯥꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤ ꯊꯕꯥꯁꯨ ꯍꯣꯏꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯀꯥꯈꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗ ꯃꯦꯂꯩ ꯐꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯉꯥꯗꯨꯅ ꯍꯤꯞꯄꯤ ꯃꯦꯂꯩ ꯃꯁꯥꯗꯤ ꯁꯥꯊꯤꯅ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯂꯣꯏꯔꯕꯗ ꯆꯥꯛ ꯆꯥꯗ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯃꯦꯂꯩ ꯃꯈꯣꯏꯒ ꯈꯨꯜ ꯊꯪꯅꯔꯒ ꯂꯩꯕ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯆꯥꯎꯕꯤ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯟ ꯒꯥꯔꯤꯗꯨ ꯇꯣꯃꯥꯅ ꯊꯧꯏ ꯃꯦꯂꯩꯒꯤ ꯐꯤꯕꯝ ꯈꯪꯕꯅ ꯇꯞꯅꯁꯨ ꯊꯧꯕꯤ ꯃꯦꯂꯩꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯤꯉꯣꯟꯗ ꯀꯣꯏꯖꯗꯕ ꯏꯇꯞ ꯇꯞꯆꯕ ꯃꯑꯣꯡ ꯃꯇꯧ ꯃꯁꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕꯅꯤ ꯇꯣꯃꯥ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯏꯃꯧꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯏꯄꯟꯗꯧ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯆꯥꯏ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯦꯗ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯅꯥꯍꯟꯒꯅꯨ ꯏꯁꯥ ꯐꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯄꯥꯡꯒꯜꯅ ꯀꯜꯂꯤꯉꯩ ꯑꯀꯤꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯛꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯔ ꯀꯔꯤ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯗ ꯅꯠꯇꯅ ꯋꯥꯈꯜ ꯑꯁꯤꯁꯨ ꯁꯣꯟꯊꯔꯛꯏ ꯏꯆꯥ ꯏꯃꯧꯅ ꯅꯨꯡꯁꯤꯗꯕꯁꯤ ꯎꯕꯗ ꯑꯍꯜ ꯑꯣꯏꯒꯗꯕ ꯇꯜꯂꯦꯗ ꯏꯕꯦꯝꯃ ꯏꯄꯟꯗꯧ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯑꯣꯏꯔꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯆꯦꯗꯣ ꯅꯪꯗꯧꯅ ꯇꯧꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯃꯤꯅ ꯊꯕꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯃꯃꯧ ꯑꯐꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯦꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯈꯨꯝꯗꯤ ꯈꯨꯝꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯑꯗꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯥꯡꯈꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯣꯛꯍꯧꯔꯤꯕ ꯑꯗꯨ ꯄꯤꯕꯥꯔꯦꯜꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ ꯃꯃꯤꯠ ꯀꯨꯞꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯈꯪꯍꯧꯗ ꯃꯥꯏꯊꯣꯡ ꯍꯣꯡꯈꯤ ꯏꯂꯨꯗꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯊꯦꯡꯂꯛꯄꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯈꯤ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯈꯨꯠꯁꯥ ꯑꯗꯨꯗ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ ꯃꯈꯥ ꯇꯥꯅ ꯁꯤꯟꯊꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯥꯛꯂꯤꯕ꯭ꯔꯥ ꯃꯦꯂꯩ ꯅꯍꯥꯟ ꯃꯈꯩ ꯍꯣꯡꯂꯛꯂꯤꯕ ꯄꯤꯕꯥꯔꯦꯜꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯇꯣꯃꯥꯜꯅ ꯀꯧꯔꯛꯄꯗ ꯃꯦꯂꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ
पैसा पिरमलब मतुंगदे युमदा तुमिन चंगलई सुमांगदुदा थबाना हाइरखिबा अदु महाग करिसु ताखिदना मागी कादा चुंजिंग चंगकी मेलै मागी ममिता हौजिक उरिबा असि ngasai pibarelna paihauba nupi adugi khud aduni nupi adugi saktamsu mahakna yengai masak matau phasai mi ngau adubu nupi du leisabi natte haiba mahak sukhang tarake tawriba mapi sing adu wana khangkatnaba hone tanja adudani thabana sauna changlukliba do khanghaude melegi narum maya aduda thakiba khangpre khangna mele hogalai नुमित तारगा हंजिलइसे कदाइदा चलुरिबनो आइना गौरगा तासिनददुना चखिब नंगिसि मी उसिद्रिबा हाइबदुरो अमुसु थागे हाइना तौबगा हंदक्ति मेलाइना खुददु फादुना खामि अदुबु मेलाई साउनिंगबा पेंदबा मयामदो खांगबा ngamda खोन कलबना हाइरे कुसिनि आइगी कुसि युमसिदा इबु करी ओइरिगे आइ अमा लई हाइबगी कनानासु मसिंग थाबिबा नतबा नोइ नोइना हाइरे खयारगा हराउबा अदुगा साउनिंगलगना अमु आइंगोंदा ताइनबा आइसिबु चाना साबलाइदि ओइना उरुरबा आइसु मिनि अवाबा खंगे ngasi phawba aigi awabadi kanana su ubidi noidi mi amata nati aroibagi wahai adu khonjel nikna hairakhibani melai sauningna thabagi makhut adu paiduna khangin inthuki tanja adu magtadani pibarel mogi ka da changlakhiba pibarel sauna melai gi mamai da hanjin hanjin ahumla khupakna thaki pibarel asawba phathaba ngamda melai gi mabuk adu da su anira kaushinki khangba ngamda melai mabuk paiduna phamthaki thabadi kalak pena mamang nupi de yengi aduga machanupagi mamangda tawsinaraduna kapsinnarai aina moibu phahaningbagi khajik nganglubagi dam aingondo phawbu khut thaba ngamlibanine aina di moibu haisanu singsanu haina khallaga manadi aibu magi yegnabadawna khutga thadana piba ngasidi ima yamna warawi nangi nupigi mawongse ai sukpen pende hairisin maga leminaba sukamngam aine kadaidano machachakhrani nakhoi nungai ne yumsida lehorabadi peladoi natro kaidobagi imana yumthado kadoi aina ngasi phawbada kena thambasida aigi imadaga khutga tharada nangne aina hanjalakpada yumsida leiramba yar melai upai leita kaptuna hairei imasi ai soikri namobu amukta ngakpiyo imasida aina hairoidaba kaya haikri aibu yumasidagi dadi tathokpigano yambung ai lali aibu amukta ngakpiyo melai pibarel gi makhong paiduna khurumge haina tawi adubo pibarel bo melai gi makhong aduna kauthoklumduna chakki thabasu machanu pa chakki baga melai gi masamdu paiduna mamai mayana nu changsinduna hairei yumsida nangi michang leigani khangano kayam kuina nang yumsida leiba ngammi haibado yengba tari ichadi sanani nanggumba singnung manungda charokpa nate mama aina amu haikhiba wada hikthokpa ngamgadaba ichanate khangaba thui ikai khangdabi nawana su nungsidre kayam kuina nang lekhidorige ima ai lankri ibungak piu kariye ba ima ai lankri ai bungak piu kai aina ngasi nang sibu ngakpirani kaina khaliro nangna yumsida hek lakpa numit adudagi aina nangbu yum masidagi tanthokke haiduna khalaklibase nasana khangna yum masidagi chakho thaba thokki melai mabuk anabadu paiduna phamanga duda hegi kappi yengba ngamde mataudu thabagi pukchel su angakpani nupi mana nupi gi awaba su khangbi khidri numituma ma chara hel pibarel di ahing do hanjilakte mathangi anganba ayukni ngarang kaisu thokidaba gumna thabasu karimta haide adubu melai thabak sing do loisinjai ngarang chara hena kiba oibana chak antana thonglami loiraba matungda magi saruk theringaida mapanda irang langbagi makhol ama taraklami mangol aduda pibarel ge tungda lebiba nupidu ubada melai khongpham adu khajik halli pibarel na chena paiba nupidu gi makhud adu ubada melai gi thamoi adu masing khangdana kaikre thongjil marum aduda laisinduna le thabana hairibadu mahaksuda karino me piba nangna tawrakliba siba amma si phawbada onsinaba talingai asida karaidagi nupino nangna mo purakliba siba imana khutchagadaba namong aina purakliba se jat manai manade haiduna he haibada adusu haira magi maming thoinu kawani imana namowo sibu lawsinbi aina sinba nupina yadraga
ꯀꯗꯥꯏꯗꯒꯤ ꯉꯥꯀꯤꯖꯧ ꯃꯥꯟꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯄꯨꯔꯛꯏꯁꯤꯕꯣ? ꯊꯕꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅꯨꯅ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯕꯨ ꯉꯥꯀꯤꯖꯧ ꯃꯥꯜꯂꯤ ꯀꯥꯏꯅ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯛ ꯐꯖꯕꯗ ꯈꯨꯜ ꯂꯩꯀꯥꯏ ꯁꯥꯠꯂꯤꯕꯅꯤ꯫ ꯏꯅꯦꯝꯅꯤ ꯍꯥꯏꯕꯒꯤ ꯁꯨꯝ ꯕꯦꯕꯥꯔꯗ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯄꯤꯕꯥ, ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯒꯗꯧꯔꯤꯗ꯫ ꯑꯩꯅꯦ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯖꯔꯔꯣꯏ꯫ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯄꯨꯔꯛꯇꯦ, ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯅꯥꯒꯤ ꯃꯆꯥ ꯃꯃꯧꯅꯣꯁꯨ ꯈꯪꯗꯦ꯫ ꯏꯃꯥ, ꯃꯥꯕꯨꯗꯤ ꯀꯥꯟꯆꯤ ꯈꯨꯡꯒꯪꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯁꯤꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯑꯗꯨꯝ ꯉꯥꯎꯔꯒ ꯂꯩꯕ ꯃꯤꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯂꯩ꯫ ꯊꯕꯥꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯦ꯫ ꯑꯩꯅꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯕ ꯉꯝꯃꯣꯏꯀꯣ꯫ ꯊꯣꯏꯅꯨꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇ ꯄꯤꯕꯥꯔꯦꯜꯗ ꯇꯧꯁꯤꯟꯅꯔꯛꯏ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯊꯤꯜꯂꯨ ꯂꯥꯛꯑꯣ꯫ ꯅꯣꯏ ꯃꯥꯏ ꯃꯑꯣꯡꯁꯦ ꯑꯩ ꯂꯩꯕ ꯍꯩꯅꯗꯧ ꯃꯥꯟꯗꯦ꯫ ꯊꯣꯏꯅꯨ, ꯑꯩ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯒꯦꯁꯤ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯀꯩꯅꯣ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ? ꯄꯤꯕꯥ, ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯈꯣ꯫ ꯃꯦꯂꯩ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯃꯦꯂꯩꯗ ꯑꯣꯏꯅ ꯍꯩꯊꯔꯛꯏ꯫ ꯅꯪ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯝꯒꯅꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯏꯀꯥꯏꯕ ꯌꯥꯝꯅ ꯈꯪꯗꯦꯗꯅ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯨꯝꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯪꯅ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯉꯨ꯫ ꯃꯦꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯅ ꯃꯨꯟꯅ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯈꯪꯍꯧꯗ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯕꯥ ꯉꯛꯅ ꯃꯦꯂꯩꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜꯗꯤ ꯁꯥꯎꯅ ꯃꯦꯂꯩꯗ ꯌꯦꯡꯂꯤ꯫ ꯃꯦꯂꯩ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯁꯥꯒꯤ ꯐꯠꯇꯕ ꯅꯔꯥꯜ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯕ꯫ ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯕ ꯅꯪꯅ ꯐꯥꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯝꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯕꯨ ꯍꯦꯛꯇ ꯊꯥꯖꯔꯨꯕꯅ ꯉꯁꯤ ꯑꯩꯅ ꯆꯩꯅꯥꯁꯤ ꯐꯪꯕꯅꯤ꯫ ꯅꯪꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯕꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯗꯦ, ꯇꯨꯀꯠꯆꯩ꯫ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ, ꯃꯤꯕꯨ ꯆꯞ ꯃꯥꯟꯅꯩ ꯈꯟꯕ ꯉꯝꯗꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯕꯁꯨ ꯑꯩꯒꯤ ꯃꯜꯂꯕ ꯈꯥꯡꯄꯣꯛꯆꯪ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯉꯨ꯫ ꯊꯨꯏ꯫ ꯁꯥꯎꯅ ꯃꯦꯂꯩ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯌꯣꯝꯁꯤꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯍꯧꯏ꯫ ꯃꯦꯂꯩ ꯆꯠꯂꯤꯕꯗꯨ ꯇꯔꯪ ꯑꯃꯗꯅꯤ, ꯀꯅꯥ ꯂꯥꯛꯏ ꯀꯅꯥ ꯂꯥꯛꯇꯦ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯍꯥꯛ꯫ ꯊꯣꯏꯅ ꯀꯧꯗꯨꯅ ꯇꯥꯅꯔꯛꯂꯝꯃꯤ, ꯃꯍꯥꯛ ꯇꯥꯗꯦ꯫ ꯊꯣꯏ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯦꯂꯩꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯗꯣ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯇꯥꯗꯤꯌꯦ꯫ ꯅꯪ ꯆꯠꯇꯣꯏꯗꯣ ꯀꯥꯏꯗꯅꯣ? ꯄꯣꯠꯌꯣꯃꯨ ꯀꯩꯋꯣ? ꯈꯪꯗꯦ, ꯑꯩꯁꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕ꯫ ꯃꯦꯂꯩ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯂꯝꯕ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯆꯦꯟꯊꯔꯛꯂꯦ꯫ ꯊꯣꯏ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯍꯥꯏꯔꯛꯏ꯫ ꯃꯦꯂꯩ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯊꯣꯏ, ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯪꯒꯠꯇꯨꯅ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯑꯩꯅ ꯍꯤꯡꯂꯤꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯃꯤꯀꯞ ꯑꯃꯨꯛꯇ ꯊꯣꯛꯍꯜꯂꯨ ꯊꯣꯏ, ꯑꯩ ꯌꯥꯝ ꯋꯥꯔꯤ꯫ ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ꯫ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯍꯧꯔꯦ꯫ ꯃꯦꯂꯩ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯊꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯊꯣꯏ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯃꯦꯂꯩ? ꯌꯥꯝꯕꯨꯡ ꯄꯤꯕꯥꯔꯦꯜꯅꯕꯨ ꯑꯩ ꯊꯥꯖꯕ ꯉꯝꯗꯦꯗ꯫ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯦ꯫ ꯊꯣꯏ, ꯑꯩꯅ ꯑꯁꯨꯛ ꯊꯥꯖꯕ ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯎꯔꯒ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯃꯤꯟꯅꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯑꯩ ꯈꯜꯂꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯦꯂꯩ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ? ꯊꯧꯅꯥ ꯑꯗꯨꯛ ꯂꯩꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯥ ꯌꯥꯎꯗꯅ ꯃꯃꯥ ꯀꯌꯥ ꯑꯃ ꯍꯤꯡꯂꯤ, ꯅꯍꯥꯛ ꯈꯛꯇ ꯅꯠꯇꯦ꯫ ꯅꯪꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯃꯈꯣꯏꯅ ꯉꯝꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯏꯅꯣ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯒꯤ ꯃꯄꯥꯜ ꯇꯥꯡꯗ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯐꯔꯕꯅꯤ ꯅꯪꯅ ꯌꯨꯝꯗꯨꯗ ꯑꯗꯨꯛ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯦꯂꯩ ꯈꯥꯡꯕ ꯉꯝꯗ ꯍꯦꯛ ꯀꯞꯄꯤ꯫ ꯏꯃꯥꯕꯣꯛ ꯊꯕꯥꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯃꯜꯂꯤ, ꯑꯗꯨꯕꯨ ꯃꯦꯂꯩ ꯂꯥꯟꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?
ꯑꯩ ꯑꯃꯩꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯄꯋꯥꯁꯨ ꯈꯟꯅ ꯉꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯅꯣꯡꯃ ꯂꯥꯛꯀꯦ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯒꯅꯨ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯅꯆꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯎꯅꯤꯡꯗꯕ꯭ꯔꯣ ꯊꯣꯏ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣꯁꯦ ꯑꯩꯁꯨ ꯌꯥꯝꯅꯗꯤ ꯌꯥꯎꯗ꯭ꯔꯦ ꯂꯨꯄꯥ 50 ꯈꯛꯇꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯕꯒꯤ ꯄꯩꯁꯥꯅꯤ ꯂꯧꯁꯤꯜꯂꯣ ꯁꯤꯅꯅꯦ ꯅꯪꯅ ꯆꯠꯈꯤꯕꯗ ꯃꯇꯦꯡ ꯑꯣꯏꯅ ꯃꯦꯂꯩ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯦ ꯑꯗꯨꯒ ꯆꯦꯠꯅ ꯊꯣꯏꯗ ꯀꯣꯟꯁꯤꯜꯂꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯦꯂꯩ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯝ ꯂꯝꯗꯝ ꯎꯖꯕꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯕꯗꯨ ꯃꯄꯨꯡ ꯐꯥꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯀꯦꯅ ꯅꯥꯅ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯕꯨꯡ ꯃꯧꯄꯥꯁꯤꯡ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯕꯅ ꯇꯨꯃꯤꯟꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯕꯨꯡ ꯑꯃꯩꯁꯨ ꯂꯩꯔꯝꯗꯦ ꯃꯄꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯄꯥꯝꯗ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯈꯪꯏ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯊꯅꯝꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯉꯩ ꯃꯕꯨꯡꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯔꯤ ꯑꯃꯩ ꯃꯆꯟꯅꯨꯄꯤꯅ ꯊꯥꯖꯗ ꯂꯥꯛꯂꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯃꯤꯀꯨꯞ ꯐꯥꯗ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯈꯣꯟ ꯀꯜꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄ꯭ꯔꯥ ꯍꯥ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯪꯅꯕ ꯃꯤꯂꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯕꯨꯡ ꯎꯕꯗ ꯍꯔꯥꯎꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯧꯏ ꯑꯃꯩ ꯅꯪ ꯀꯅꯥꯔꯥ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯀꯣ ꯑꯩꯒꯤ ꯏꯆꯜꯁꯨ ꯂꯩꯇꯕꯅꯤ ꯑꯃꯩ ꯀꯔꯤꯒꯤꯅꯣ ꯅꯆꯜꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯩ ꯄꯋꯥꯒ ꯑꯃꯩꯒꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯏꯆꯜ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯅꯪ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯕ꯭ꯔꯥ ꯇꯥꯅꯤꯡꯗꯦ ꯄꯋꯥꯅ ꯑꯗꯨ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯕꯗꯣ ꯅꯪ ꯅꯣꯡꯃꯗ ꯂꯥꯛꯈꯤꯕ꯭ꯔꯥ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯜꯂꯝꯕ ꯅꯪ ꯀꯔꯤꯒꯤ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯄꯥꯎ ꯊꯥꯗꯨꯅ ꯅꯪꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗꯕꯅꯤ ꯀꯩꯅꯣ ꯑꯃꯩ ꯄꯋꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯑꯃꯩ ꯄꯋꯥ ꯀꯔꯤ ꯇꯧꯔꯒꯦ ꯄꯋꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯄꯋꯥ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯌꯥꯔꯦ ꯅꯪ ꯊꯨꯅ ꯆꯠꯄꯤꯌꯨ ꯑꯩ ꯀꯅꯥꯁꯨ ꯎꯅꯕ ꯄꯥꯝꯗꯦ ꯑꯃꯩ ꯃꯆꯟꯅꯨꯄꯤꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯃꯆꯜꯒꯤ ꯍꯣꯡꯂꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯎꯔꯛꯏ ꯄꯥꯈꯠꯅ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯏꯕꯨꯡꯗꯨ ꯁꯦꯡꯅ ꯇꯝꯃꯣ ꯀꯔꯤꯒꯤꯔꯥ ꯏꯆꯟꯅ ꯅꯌꯥꯡ ꯑꯁꯨꯛ ꯀꯪꯕꯁꯦ ꯑꯃꯩ ꯅꯆꯜ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯌꯨꯝꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯃꯩ इचन कना करी तौब्रा अमई लेरीङैदा इचनबु कनामतना मतु नाम सोक्पा फाउबा यारोइने इबुंगना नंगबु वारौबदि नंगना मफम असिदा लाक्तबगी अइना साउबनिने मेलै थोकिबा पुंबा अमदा चिथादा मबुंगदा तम्मी अमैना साउना हाइरई ओ मबुंग ए अमा लेरीङै मोइना इचनबु उसित्तबा याब्रा फाउगलो हजिमा पिबारेलगि मनाक्ता चसे मखोइना अखोइबु उसित्तबा अमई कनानो हाइबा मखोइ खंगदबा साइ अइना कयारक हाइखिबा नत्रा नंगोंदा माबु नुंसी हाइमनबगी अइना थिंखिदबने अदुबु हौजिक्ति अइगी खुत्ता लोइना तारेदना अमई अइबु गाक्पियु अइबु युम असिदगी तान्थोकपिगनु अमई नतना नचलेगी कनासु लैते यामुंगी मनाक्तसु चलरोइगे अइ मफम अदुदा अमु हन्ना चटपा पामद्रे कनादसु कैसु हाइदा अइ तुमि लेरगे अमई मचनगी मतौ अदु येंगबा ngamda थेमजिनबिरम फारे इचलना हाइबदो अमई यारगे करीगुंबा पिबारेलदा मफम असिदा अमुक हन्ना लाक्लबा माबुदी अइना लेमना थारोय लाओ इमुंगदा चंगसे इबुंगा पुन्ना चाक चासे नुमिदांगी मतमनि चाक तोक्लबा मतुंगदा मेलै मपानदा हंचित लांगदुना फम्मी फना अयिंगबा मफमदा फमलबसु मागी वाखल अदुदी इंगहनबा ngamlamdi याम्बोम असुखुइबसे नंगबु अइना थाजदुना लाखिबनिको अदुबु खंगौदना हुमलकपा साहुमना नंदी याउदुना लेरमदे अइबु नुंसिबिद्रे खंगलबा फाउबदा अइना नंबु अदुम निंगसिंगदुना लेरि नंगना थाजाहनबिरंबा कया अदुना इनाक्तगी लापथोकना थंबसु ngamde नंग याम फते याम्बु नंबु नुंसिरबसु अइ लापथोकलगे खल्ली नंग नुंगाइना लेबा ओयो नोंमदि अइ लांदे हाइबसे नंगसु खंगलखिगनि मेलै अचिकपा अहिंग अदुदा मागी पेंदबा मयाम अदु फुदोक्तुना पेंदा कपथोई
ꯀꯞꯊꯣꯛꯈꯤꯕ ꯑꯗꯨꯅ ꯋꯥꯈꯜꯁꯨ ꯌꯥꯡꯕꯒꯨꯝꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯈꯜꯂꯤ꯫ ꯆꯣꯛꯊꯔꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯣꯊꯥꯖꯕ ꯑꯗꯨꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯉꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝꯂꯥꯟꯕꯤ ꯑꯃꯅ ꯃꯍꯨꯠ ꯁꯤꯜꯂꯝꯃꯅꯤꯀꯣ꯫ ꯑꯩꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯅꯣꯡꯃꯇ ꯃꯦꯂꯩꯕꯨ ꯀꯧꯕ ꯃꯍꯥꯛ ꯂꯥꯛꯇꯦ꯫ ꯃꯦꯂꯩ ꯃꯈꯨꯝ ꯃꯊꯥ ꯁꯨꯔꯛꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯍꯧꯒꯠꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯑꯃꯩ ꯑꯃꯥꯏꯕ ꯑꯅꯤ ꯀꯧꯗꯨꯅ ꯃꯆꯟꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯕꯤꯅ "ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯗ ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯨ꯫ ꯆꯔꯨꯒꯤ ꯐꯝ ꯍꯥꯟꯅ ꯁꯦꯝꯈꯤꯁꯤ꯫ ꯑꯉꯥꯡꯁꯤ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯃꯇꯝ ꯌꯧꯔꯛꯄꯒꯤꯅꯤ, ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ"꯫ ꯑꯃꯥꯏ ꯆꯥꯎꯕꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒꯅ ꯃꯦꯂꯩꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯎꯅꯈ꯭ꯔꯦ꯫ "ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯄꯥꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯜꯂꯤ"꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯃꯤꯠ ꯃꯅꯥꯇꯣꯟꯁꯤꯗꯤ ꯃꯃꯥ ꯃꯥꯜꯂꯤꯀꯣ꯫ ꯏꯕꯦꯝꯃ, ꯁꯦꯁꯦ ꯅꯆꯥꯁꯦ ꯃꯅꯝ ꯑꯝꯇ ꯍꯥꯟꯅ ꯅꯝꯕꯤꯌꯨ"꯫ ꯃꯦꯂꯩ ꯃꯆꯥꯕꯨ ꯎꯕꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯐꯈ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯕ ꯆꯥꯛ ꯆꯥꯔꯛꯇꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈꯤꯅꯤ, ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯔꯒ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯀꯨꯏꯗꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ꯫ "ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ"? ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯊꯕꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯎ"꯫ "ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯥꯕꯨ ꯍꯪꯂꯤꯕꯗꯤ? ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ"꯫ "ꯍꯩ, ꯅꯆꯥꯅꯨꯄꯥꯗꯣ ꯀꯧꯊꯣꯔꯛꯎꯅꯦ, ꯑꯗꯨꯒꯅꯦ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯒꯦ꯫ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯥꯅ ꯌꯥꯗ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯈꯪꯁꯤꯟꯅꯗ ꯁꯥꯔꯒ ꯂꯩꯔꯗꯅ"꯫ ꯄꯤꯕꯥꯁꯨ ꯊꯣꯛꯂꯛꯏ, ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯊꯣꯏꯅꯨꯗꯤ ꯀꯞꯁꯤꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ꯫ "ꯃꯌꯥꯝ, ꯑꯩ ꯏꯁꯥꯅ ꯌꯥꯖꯗꯕꯅꯤ꯫ ꯅꯝꯗꯅ ꯇꯥꯃꯣꯁꯤꯅ ꯑꯩꯕꯨ ꯐꯥꯕꯤꯕꯅꯤ꯫ ꯑꯩꯅ ꯏꯆꯥ ꯏꯋꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯈꯤꯕꯅꯤ꯫ ꯃꯌꯥꯝ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯖꯔꯔꯣꯏ"꯫ ꯊꯕꯥ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ? ꯅꯪꯕꯨ ꯅꯁꯥ ꯌꯥꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ"꯫ "ꯍꯣꯏ, ꯑꯩ ꯍꯥꯏꯈꯤꯌꯦ꯫ ꯑꯗꯨꯗꯤ ꯇꯥꯃꯣꯅ ꯑꯩꯕꯨ ꯀꯤꯍꯟꯕꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯣꯏ ꯍꯥꯏꯅ꯫ ꯃꯌꯥꯝ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯤꯔꯝꯒꯅꯨ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯖꯔꯔꯣꯏ"꯫ ꯊꯣꯏꯅꯨꯒꯤ ꯋꯥꯗꯨꯗ ꯊꯕꯥ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯗꯤ ꯉꯛꯅ ꯊꯣꯏꯅꯨꯗ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯦ ꯅꯍꯥ ꯅꯨꯄꯥ ꯑꯃ ꯑꯅꯤꯅ ꯄꯤꯕꯥꯔꯦꯜꯕꯨ ꯐꯨꯅꯅꯕ ꯆꯤꯡꯊꯣꯔꯛꯏ꯫ "ꯅꯨꯄꯤꯗ ꯑꯐꯥꯎ ꯁꯥꯕ, ꯉꯁꯤꯗꯤ ꯅꯪ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ"꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯐꯨꯔꯝꯃꯤ꯫ ꯊꯕꯥꯅ ꯃꯆꯥꯕꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯥꯝꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯨꯄꯤꯒꯤ ꯏꯖꯠꯗꯥꯕꯤ ꯑꯣꯏꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯔꯜ ꯇꯪꯈꯥꯏ ꯑꯃꯁꯨ ꯂꯧꯕꯤꯈ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯄꯤꯕꯥꯔꯦꯜ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯊꯕꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯃꯗꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯥꯒꯤ ꯏꯃꯨꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯨ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯅꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯊꯕꯥ ꯃꯁꯥ ꯈꯔ ꯀꯜꯂꯛꯄ ꯑꯗꯨꯗ ꯗꯨꯀꯥꯟ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗꯅꯤ ꯊꯣꯏꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯏꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯇꯣꯝꯕꯤ ꯊꯕꯥꯗ ꯀꯧꯔꯛꯏ꯫ "ꯏꯃꯥꯕꯣ, ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ"? "ꯄꯅꯥ ꯃꯇꯞ ꯑꯃꯠꯇ ꯄꯤꯔꯛꯎ, ꯏꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯅꯤ, ꯃꯗꯨ ꯆꯥꯔꯒ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇ ꯌꯦꯡꯒꯦ"꯫ "ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯃꯥꯕꯣ"? "ꯈꯪꯗꯦꯗ ꯇꯣꯝꯕꯤ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ, ꯏꯆꯥ ꯐꯠꯇꯕ ꯈꯔ ꯄꯣꯛꯂꯨꯗꯅꯅꯦ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯃꯃꯥ ꯑꯩꯅꯅꯦ ꯅꯥꯔꯦ ꯍꯥꯏꯗꯅ ꯍꯟꯅꯒ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯏꯃꯧꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯕꯅꯤ"꯫ ꯊꯕꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯣꯜꯂꯛꯄꯗꯨꯗ ꯊꯣꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯠ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯕꯣ, ꯍꯧꯖꯤꯛꯇꯤ ꯃꯦꯂꯩ ꯆꯠꯈ꯭ꯔꯕꯅꯤꯅ ꯋꯥꯏ ꯁꯪꯉꯝꯃꯅꯤꯗ, ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯏ, ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯈ꯭ꯔꯦ"꯫ ꯊꯕꯥ ꯊꯣꯏꯒꯤ ꯋꯥꯗꯨꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯕ? ꯏꯁꯨ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕ"? "ꯍꯣꯏ, ꯑꯩ ꯅꯍꯥꯟ ꯆꯠꯂꯨꯏ, ꯑꯉꯥꯡꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯦꯂꯩꯗꯣ ꯃꯌꯥꯡꯒ ꯀꯪꯇ꯭ꯔꯤꯛ ꯀꯪꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯊꯣꯛꯍꯧꯔꯦ"꯫ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ "ꯏꯃꯧꯗꯣ ꯂꯥꯟꯖꯗꯕꯅꯤ, ꯑꯩꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯂꯕ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯁꯥꯎꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ"꯫
ꯑꯩꯅ ꯏꯃꯧꯗ ꯑꯣꯠꯂꯨꯕꯒꯤ ꯃꯍꯩꯅ ꯏꯆꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯑꯣꯠꯂꯔꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯤꯖꯤꯟꯗꯨꯗ ꯇꯩꯊꯣꯛꯏ꯫ ꯇꯣꯝꯕꯤꯁꯨ ꯋꯥꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯃꯥꯕꯣ, ꯃꯦꯂꯩꯒꯨꯝꯕ ꯅꯃꯧꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯐꯪꯂꯔꯣꯏ꯫ ꯑꯉꯥꯡꯗꯣ ꯏꯆꯝ ꯆꯝꯖꯔꯗꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯏꯅꯦꯝ ꯐꯠꯇꯦ ꯏꯋꯥ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯏꯃꯥꯕꯣꯛꯄꯨ ꯊꯥꯒꯠꯂꯝꯕ ꯉꯥꯛꯇꯅꯤ꯫ ꯐꯔꯦ, ꯁꯤꯗꯅꯦ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯣꯛꯀꯤ ꯈꯨꯠꯆꯥꯕꯤ ꯅꯃꯧ ꯊꯤꯕꯁꯨ ꯌꯥꯔꯅꯤ꯫ ꯇꯣꯝꯕꯤ, ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧ ꯃꯦꯂꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯏꯃꯧ ꯑꯃꯠꯇ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯊꯕꯥ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯆꯠꯈꯤ ꯇꯣꯝꯕꯤꯅ ꯂꯥꯎꯗꯨꯅꯒ ꯍꯥꯏꯍꯧꯏ꯫ ꯏꯃꯥꯕꯣ, ꯄꯅꯥ ꯑꯃꯇ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗ ꯀꯞ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯊꯣꯏꯁꯨ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯄꯣꯏꯔꯩꯒ ꯊꯦꯡꯅꯩ꯫ ꯉꯥꯏꯈꯣ ꯊꯣꯏ, ꯑꯩꯒꯤ ꯆꯤꯊꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯣꯏꯅꯣ? ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯪ ꯀꯅꯥꯅ ꯆꯤꯊꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯩ ꯅꯪꯒꯤ ꯆꯤꯊꯤꯗꯣ ꯄꯥꯝꯗꯦ꯫ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯗꯨꯀꯥꯟꯗꯅꯦ ꯄꯅꯥ ꯌꯣꯝꯃꯣꯅ ꯄꯤꯊꯣꯛꯑꯝꯃꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯕꯒꯤ ꯖꯥꯠꯁꯦ ꯑꯩ ꯑꯝꯇ ꯊꯥꯖꯗꯦ꯫ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕꯅꯤ ꯌꯥꯝꯕꯨꯡꯗꯣ꯫ ꯃꯦꯂꯩꯒꯤ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯅꯤ ꯍꯥꯏꯌꯨ꯫ ꯅꯪꯁꯨꯅꯦ ꯃꯥꯒ ꯍꯦꯛꯇ ꯅꯛꯅꯔꯤꯈꯩꯗꯤꯅꯦ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ꯫ ꯅꯁꯛꯅꯤꯅ ꯉꯥꯁꯦꯞ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯄꯣꯏꯔꯩ ꯀꯔꯤꯝꯇ ꯈꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ, ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯗꯨꯒꯤ ꯔꯥꯁꯤꯀꯪꯗꯣ, ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣꯏꯗꯧꯔꯤ꯫ ꯅꯨꯄꯤ ꯀꯣꯏꯕ ꯂꯥꯏꯔꯤꯗ ꯃꯥ ꯍꯥꯟꯅ ꯑꯝꯇ ꯍꯥꯠꯂꯨꯈꯤꯒꯦ꯫ ꯄꯤꯕꯥꯔꯦꯜ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯈꯪꯖꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯦꯂꯩ ꯑꯉꯥꯡ ꯎꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯣꯏꯔꯩꯅ ꯍꯥꯏꯕꯗꯒꯤ ꯈꯪꯂꯤ꯫ ꯌꯨ ꯇꯞꯇꯥꯏ ꯉꯥꯎꯈꯩ ꯃꯦꯂꯩ ꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯆꯥꯕꯨ ꯁꯨꯝꯅꯕ ꯃꯦꯂꯩ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯃꯩ ꯌꯥꯎꯅ ꯄꯤꯕꯥꯔꯦꯜꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ ꯃꯨꯟꯅ ꯄꯤꯕꯥꯔꯦꯜꯕꯨ ꯌꯦꯡꯉꯤ, ꯈꯥꯝꯗꯣꯛꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯑꯃꯩꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯂꯩ, ꯅꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ꯫ ꯑꯩꯒꯤ ꯏꯆꯜꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯩ, ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯖꯒꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯅꯤ? ꯅꯪ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯈꯤꯕꯗꯥꯏ? ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯅꯍꯟꯕꯤꯌꯨ꯫ ꯄꯤꯕꯥꯔꯦꯜ ꯃꯦꯂꯩꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯦꯂꯩ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯑꯃꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯎꯗꯦ꯫ ꯄꯤꯕꯥꯔꯦꯜ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯍꯥꯏꯕ ꯉꯝꯗ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯦꯂꯩ, ꯅꯪꯒꯤ ꯌꯥꯝꯕꯨꯡ ꯂꯥꯟꯈ꯭ꯔꯦ꯫ ꯑꯃꯩ ꯌꯨꯝꯗ ꯆꯪꯈꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯂꯩꯒ ꯄꯤꯕꯥꯔꯦꯜꯒ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯃꯦꯂꯩ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯀꯔꯤ ꯑꯃꯨꯛ ꯑꯣꯠꯈꯤꯒꯗꯕ ꯋꯥꯠꯂꯤ? ꯅꯪ ꯑꯩꯒꯤ ꯃꯔꯤꯗꯤ ꯂꯥꯞꯅꯈꯤꯕ ꯀꯨꯏꯔꯦ꯫ ꯋꯥꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯥꯜꯂꯦ ꯃꯦꯂꯩ꯫ ꯅꯃꯥ ꯅꯆꯥ ꯑꯅꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗꯣ ꯑꯍꯤꯡ ꯑꯃꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯩ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯃꯅ ꯏꯆꯥ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯌꯦꯡꯍꯟꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯆꯨꯍꯧꯅꯤ꯫ ꯂꯦꯡꯕꯤꯔꯣ, ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯐꯝ ꯑꯣꯏꯕꯗꯣ ꯑꯩ ꯍꯩꯅꯗꯦ꯫ ꯃꯦꯂꯩ, ꯑꯩꯕꯨ ꯍꯟꯖꯤꯟꯅ ꯏꯀꯥꯏꯕ ꯄꯤꯒꯅꯨ꯫ ꯑꯩ ꯀꯌꯥꯔꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ ꯍꯥꯏꯕꯅꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯃꯒꯨꯟꯁꯦ ꯑꯗꯨꯝ ꯀꯔꯤꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ ꯃꯤꯁꯛ꯫ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ, ꯊꯥꯖꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯨꯏꯔꯦ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯊꯝꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯈꯨꯗꯥꯡ ꯄꯥꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯅꯁꯨ ꯅꯛꯁꯤꯜꯂꯣꯏ꯫ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯃꯤꯉꯣꯟꯗ ꯄꯤꯖꯊꯣꯛꯈꯤꯕꯗꯤ ꯑꯩ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯄꯨꯔꯣꯏꯕ ꯌꯦꯟꯅꯒꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯃꯦꯂꯩ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯊꯕꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯕꯅ ꯃꯃꯧꯕꯨ ꯈꯥꯝꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯃꯥꯏꯗꯤ ꯑꯣꯟꯊꯣꯔꯛꯇꯦ꯫ ꯏꯃꯥꯁꯤ ꯈꯪꯏ, ꯏꯃꯥ ꯏꯆꯥꯅ ꯏꯃꯧꯗ ꯂꯥꯟꯈꯤꯕ ꯏꯔꯥꯜꯁꯤꯡ ꯑꯗꯣ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕ꯫
ꯏꯃꯥꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ. ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯁꯤ ꯏꯃꯧꯕꯨ ꯋꯥꯍꯜꯂꯔꯣꯏ. ꯃꯦꯂꯩ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯁꯤ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯒꯦ ꯍꯥꯏꯅꯁꯨ ꯑꯩ ꯈꯟꯗ꯭ꯔꯦ. ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯃꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯂꯒꯦ. ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯅꯃꯧ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯔꯛꯎ. ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯏꯃꯥꯁꯤ ꯂꯥꯜꯂꯦ. ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ. ꯌꯥꯃꯨꯡꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ. ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯆꯥꯅ ꯏꯃꯨꯡꯗꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨ. ꯃꯦꯂꯩ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ. ꯊꯕꯥ ꯐꯤꯖꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯕꯤꯕꯥꯔꯦꯜ ꯃꯆꯥꯅ ꯀꯞꯂꯤꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ. ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯒꯥꯏ ꯋꯥꯀꯟꯕꯤ ꯃꯅꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ. ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯅꯠꯆꯗꯦ. ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ.